ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯧ ꯂꯧꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯇꯥꯡꯁꯅꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯅꯔꯣꯟꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯄꯤꯛꯇꯛ ꯇꯧꯕ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯊꯜꯂꯕ ꯈꯨꯜ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯕꯥꯛꯆꯥꯎ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯨꯡꯁꯤꯔꯕ ꯅꯣꯡꯂꯩ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯆꯥꯎꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯝꯗꯦ꯫ ꯅꯣꯡꯂꯩꯅ, "ꯄꯥꯕꯨꯡ, ꯑꯩꯁꯨ ꯉꯁꯤꯗꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯇꯜꯂꯦ." ꯃꯄꯥ ꯂꯩꯕꯥꯛꯆꯥꯎꯅ, "ꯅꯪꯕꯨ ꯋꯥꯔꯣꯏꯗ꯭ꯔꯅꯦ? ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯅꯤ, ꯏꯆꯥ ꯋꯥꯒꯅꯤ." "ꯋꯥꯔꯣꯏꯗ ꯄꯥꯕꯨꯡ, ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯤ." "ꯍꯣꯏ ꯍꯣꯏ, ꯅꯪꯅꯕꯨ ꯋꯥꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯆꯠꯂꯁꯤ." ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯅꯄꯥ ꯅꯆꯥꯕꯨ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ?" "ꯑꯣ, ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯌꯦ." "ꯑꯦ, ꯀꯔꯤꯒꯤ? ꯋꯥꯅꯅꯕ ꯑꯗꯨꯛ ꯂꯥꯞꯄꯗꯨꯗꯕꯨ?" "ꯑꯣ, ꯃꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ ꯍꯥꯏꯌꯦ." "ꯏꯃꯥ, ꯑꯩꯁꯨ ꯆꯠꯀꯦꯀꯣ?" "ꯍꯣꯏ ꯍꯣꯏ, ꯆꯠꯁꯤ. ꯅꯪꯅꯕꯨ ꯉꯝꯒꯅꯤ ꯍꯥꯏꯔꯗꯤ ꯍꯣꯔꯦꯟ ꯄꯨꯕꯤꯌꯨ ꯀꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ." ꯅꯣꯡꯂꯩꯅ ꯍꯔꯥꯎꯅ, ꯍꯥꯏꯔꯣꯏꯌꯦ." ꯑꯁꯨꯝꯅ ꯂꯩꯕꯥꯛꯆꯥꯎꯒ ꯊꯝꯕꯥꯜꯒꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ, "ꯅꯨꯄꯥ, ꯉꯁꯤꯗꯤ ꯈꯨꯠꯁꯨꯃꯜꯗꯣ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯌꯨ. ꯅꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜ ꯑꯃꯠꯇ ꯂꯩꯕꯤꯁꯤ. ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ." "ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟꯅꯦ ꯂꯧꯕꯨꯗꯨ ꯂꯥꯛꯑꯒ ꯍꯥꯏꯔꯒꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯕꯨ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯕꯨ ꯑꯗꯨꯒꯤ ꯃꯤꯡꯅ ꯄꯨꯛꯆꯥꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯨꯛꯆꯥꯎ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕꯁꯨ ꯅꯥꯄꯜ ꯇꯧꯗꯕ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃꯅꯤ꯫ "ꯅꯈꯣꯏꯕꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯌꯥꯗ꯭ꯔꯣ? ꯋꯥꯔꯝꯃꯅꯤꯅꯦ." "ꯋꯥꯗꯦꯗ ꯗꯥꯗꯥ, ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯒꯗꯧꯔꯦ. ꯃꯁꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯄꯨꯂꯞ ꯄꯤꯔꯒꯦ. ꯅꯍꯥꯟ ꯄꯤꯒꯦ ꯇꯧꯕꯅꯤ, ꯐꯔꯛ ꯇꯥꯗꯨꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ." "ꯑꯦ, ꯑꯥꯗ ꯐꯝꯂꯤꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯗꯨꯔꯣ?" "ꯃꯥꯅꯦ ꯗꯥꯗꯥ, ꯃꯥꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯒꯤ ꯄꯨꯔꯛꯑꯕꯅꯤ." "ꯏꯆꯥꯅꯨꯄꯥꯗꯨꯁꯨꯅꯦ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯀꯞꯄꯒ ꯂꯩꯍꯧꯔꯦ." "ꯍꯩꯃꯥ, ꯗꯥꯗꯥꯒꯤ ꯅꯆꯥꯅꯨꯄꯥ ꯃꯪꯂꯦꯝꯖꯥꯎꯗꯤ ꯆꯥꯎꯔꯝꯃꯅꯤꯅꯦ." "ꯅꯆꯥꯅꯨꯄꯥꯗꯨꯗꯒꯤ ꯑꯍꯜꯅꯤꯅ ꯃꯉꯣꯟꯗꯒꯤꯗꯤ ꯍꯦꯟꯅ ꯆꯥꯎꯔꯦ." "ꯍꯟꯗꯛꯇꯤ ꯇꯥꯗꯒꯤ ꯂꯧꯁꯤꯗꯤ ꯐꯧ ꯌꯥꯝꯅ ꯐꯩ. ꯐꯧꯁꯨ ꯌꯥꯝꯅ ꯂꯣꯛꯀꯗꯕ ꯃꯥꯜꯂꯦ." "ꯈꯪꯗ꯭ꯔꯦꯗ ꯂꯩꯕꯥꯛꯆꯥꯎ, ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩꯒꯤ ꯂꯧꯁꯦ ꯅꯪꯅ ꯎꯔꯣ, ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯧꯁꯥ ꯈꯔ ꯈꯔ ꯄꯤꯔꯛꯑꯣ. ꯃꯤ ꯅꯦꯛꯑꯒ ꯊꯕꯛ ꯁꯨꯍꯟꯕꯗꯅꯦ ꯑꯩ ꯃꯤ ꯊꯤꯕꯗ ꯋꯥꯔꯦ." "ꯇꯥꯗꯅꯕꯨ ꯌꯥꯔꯗꯤ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ." ꯑꯁꯣꯝꯗꯅ ꯃꯪꯂꯦꯝꯖꯥꯎꯅ, "ꯀꯩꯅꯣ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯒꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯌꯥꯗ꯭ꯔꯤꯁꯦ?" "ꯏꯆꯥ ꯋꯥꯒꯅꯤ ꯍꯥꯏꯕꯒꯤꯅꯦ. ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯥ ꯁꯥꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯎꯗꯕ꯭ꯔꯥꯕ? ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯇꯜꯂꯤ. ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯏꯃꯥꯅ ꯌꯥꯗꯦ. ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯀꯩ ꯇꯧꯔꯒ ꯂꯩꯌꯣ ꯍꯥꯏꯕꯅꯣ?" "ꯌꯥꯔꯦ ꯌꯥꯔꯦ, ꯉꯥꯡꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯥꯒ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ ꯂꯣꯏꯁꯤꯜꯂꯣ." ꯃꯪꯂꯦꯝꯖꯥꯎꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯕꯗ ꯃꯃꯥꯅ ꯌꯥꯗꯕꯗꯒꯤ ꯁꯥꯎꯔꯒ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯁꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯏꯃꯥ, ꯀꯩꯊꯦꯜꯗꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯨꯁꯤ ꯍꯥꯏꯅꯣ?" "ꯈꯪꯗꯦ ꯈꯪꯗꯦ, ꯀꯩꯊꯦꯜꯗ ꯑꯔꯩꯕꯈꯩꯅꯦ ꯂꯩꯔꯒ ꯂꯥꯛꯁꯤ." "ꯎꯁ, ꯍꯣꯔꯦꯟ ꯄꯥꯕꯨꯡꯅ ꯁꯦꯜ ꯌꯥꯝ ꯂꯣꯏꯁꯜꯂꯦꯅ ꯆꯩꯔꯗꯤ?" "ꯆꯩꯔꯣꯏꯗ, ꯀꯩꯗꯧꯕꯩ ꯆꯩꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ." "ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯅ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗꯁꯨ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯌꯥꯅꯤꯀꯣ?" "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯁꯨꯔꯔꯣꯏ. ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯏꯊꯨꯝꯁꯤꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯅꯆꯥꯅꯁꯨꯅ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯑꯅꯤ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯨꯛꯆꯥꯎꯅ, "ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯒꯗꯧꯔꯤ. ꯅꯈꯣꯏ ꯍꯟꯅꯅꯕ ꯇꯧꯔꯣꯗꯅ." "ꯌꯥꯅꯤ ꯗꯥꯗꯥ, ꯂꯣꯏꯗꯣꯔꯦ." "ꯌꯥꯗꯦ ꯌꯥꯗꯦ, ꯍꯌꯦꯡ ꯑꯃꯨꯛ ꯁꯨꯔꯣ. ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯤ. ꯅꯆꯥꯅꯨꯄꯥꯁꯦ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯕꯨ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ. ꯁꯦꯜꯗꯨꯁꯨ ꯄꯤꯔꯒꯦ." ꯂꯩꯕꯥꯛꯆꯥꯎꯁꯨ ꯄꯨꯛꯆꯥꯎꯅ ꯍꯥꯏꯕꯗꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ, "ꯁꯦꯁꯦ,
ꯅꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯑꯩꯅ ꯈꯔ ꯍꯥꯞꯄꯤꯔꯕꯅꯤ꯫ ꯌꯥꯅꯤꯗ ꯗꯥꯗꯥ, ꯍꯥꯞꯄꯤꯗ꯭ꯔꯕꯁꯨ꯫ ꯁꯦ ꯂꯧꯁꯤꯜꯂꯨ, ꯍꯌꯦꯡꯁꯨ ꯅꯈꯣꯏ ꯑꯃꯨꯛ ꯂꯥꯛꯎꯀꯣ꯫ ꯋꯥꯔꯕꯁꯨ ꯊꯕꯛꯁꯦ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯈꯣꯏꯅ ꯁꯨꯒꯗꯕꯅꯤ꯫ ꯈꯨꯠꯁꯨꯃꯜꯁꯨ ꯆꯞ ꯆꯥꯅ ꯄꯤꯒꯅꯤ꯫ ꯍꯣꯏ ꯗꯥꯗꯥ, ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜꯅ, ꯗꯥꯗꯥ ꯄꯨꯛꯆꯥꯎꯁꯦ ꯌꯥꯝ ꯐꯩ, ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅꯤ, ꯈꯨꯠꯁꯨꯃꯜꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯕꯤ꯫ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯅꯣꯡꯃ ꯐꯥꯎꯕ ꯂꯧꯕꯨꯛꯁꯤꯗ ꯂꯥꯛꯇꯦ, ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯅꯨꯡꯁꯥꯗ ꯀꯨꯏꯅ ꯆꯠꯄ ꯌꯥꯗꯕꯅꯤ, ꯑꯗꯨꯒꯤ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ, ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯣ꯫ ꯊꯝꯕꯥꯜ ꯍꯣꯏ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯅꯣꯡꯂꯩꯕꯨ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯂꯩ ꯄꯥꯈꯪ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯍꯟꯗꯛꯇꯤ ꯂꯧꯁꯥꯟꯁꯦ ꯕꯣꯔꯥ ꯀꯌꯥ ꯄꯤꯁꯤ ꯍꯥꯏꯅꯣ? ꯈꯪꯗꯦꯅꯦ, ꯍꯟꯗꯛꯇꯤ ꯐꯧꯁꯨ ꯐꯠꯇꯦ, ꯑꯗꯨꯅ ꯕꯣꯔꯥ 5-6 ꯄꯤꯔꯁꯤ꯫ ꯃꯃꯥ ꯊꯝꯕꯥꯜꯅ, ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯌꯥꯔꯛꯀꯅꯤꯗ, ꯏꯇꯥꯎ ꯃꯪꯂꯦꯝꯖꯥꯎꯅꯗꯤ ꯍꯟꯗꯛꯀꯤ ꯐꯧꯁꯨ ꯐꯠꯇ꯭ꯔꯕꯅꯤꯅ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯤꯁꯦꯅ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯈꯔ ꯑꯣꯏꯔꯁꯨ ꯄꯤꯁꯤ꯫ ꯑꯁꯣꯝꯗꯁꯨ ꯄꯨꯛꯆꯥꯎꯅ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝꯖꯥꯎꯗ, ꯍꯟꯗꯛꯄꯨ ꯅꯇꯥꯎ ꯅꯣꯡꯂꯩꯈꯣꯏꯕꯨ ꯐꯧ ꯀꯌꯥꯝ ꯂꯣꯛꯑꯦ ꯍꯥꯏꯒꯦ? ꯍꯟꯗꯛꯇꯤ ꯌꯥꯝ ꯂꯣꯛꯇꯕ ꯃꯥꯜꯂꯦ ꯄꯥꯕꯨꯡ꯫ ꯐꯧꯁꯨ ꯐꯠꯇꯕꯒꯤ ꯍꯟꯗꯛꯇꯤ ꯂꯧꯁꯥꯟꯁꯦ ꯂꯧꯔꯒꯨꯝꯁꯤꯕ꯫ ꯑꯩꯈꯣꯏꯗꯤ ꯐꯧꯁꯨ ꯌꯥꯝ ꯂꯩꯔꯤ, ꯏꯇꯥꯎꯅꯗꯤ ꯈꯔ ꯑꯣꯏꯔꯁꯨ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯤ꯫ ꯍꯣꯏꯗ, ꯂꯧꯔꯔꯣꯏꯁꯤ ꯍꯟꯗꯛꯇꯤ꯫ ꯏꯄꯥꯒꯤ ꯃꯪꯂꯦꯝꯖꯥꯎ, ꯉꯁꯤꯗꯤ ꯏꯄꯥ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ ꯄꯥꯕꯨꯡ? ꯏꯄꯥꯁꯦ ꯍꯅꯨꯔꯦꯅꯦꯍꯦ, ꯏꯃꯧꯅ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧꯕꯗꯨ ꯄꯥꯝꯃꯤꯅꯦꯍꯦ꯫ ꯄꯥꯕꯨꯡ, ꯅꯆꯥꯅ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯄꯦꯟꯗ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯃꯧꯅ ꯁꯦꯕꯥ ꯇꯧꯕꯒ ꯏꯆꯥꯅ ꯁꯦꯕा ꯇꯧꯕꯒ ꯈꯦꯠꯅꯩꯗꯅ꯫ ꯑꯗꯨꯒꯤ ꯈꯛꯁꯨ ꯅꯠꯇꯦ, ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯏꯃꯨꯡꯒꯤ ꯁꯦꯕꯥ ꯂꯣꯏꯅ ꯇꯧꯕꯁꯦ ꯏꯄꯥ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯃꯥꯗꯨꯕꯨ ꯂꯩꯔꯝꯂꯕꯗꯤ ꯈꯔ ꯐꯒꯗꯕꯅꯤ꯫ ꯄꯥꯕꯨꯡꯁꯨ ꯏꯁꯥꯁꯦ ꯁꯣꯜꯂꯒ ꯂꯩꯕꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯒꯤ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯍꯥꯏꯕꯒꯤ ꯏꯄꯥꯅ ꯍꯥꯏꯕꯅꯤ꯫ ꯋꯥꯗꯦꯗ ꯄꯥꯕꯨꯡ, ꯅꯆꯥꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯄꯥꯕꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ꯫ ꯍꯣꯏꯗ, ꯏꯆꯥꯅꯕꯨ ꯋꯥꯗꯦ ꯍꯥꯏꯔꯕꯗꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯉꯥꯏꯍꯥꯛ ꯏꯇꯥꯎ ꯅꯣꯡꯂꯩꯈꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯆꯥꯛꯇꯤ ꯂꯣꯏꯔꯝꯃꯕꯅꯤ, ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯁꯤ, ꯑꯩꯁꯨ ꯀꯨꯏꯔꯛꯑꯣꯏ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎ ꯅꯣꯡꯂꯩꯈꯣꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎꯅ ꯅꯣꯡꯂꯩꯗꯒꯤ ꯆꯍꯤ ꯈꯔ ꯍꯜꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎ ꯏꯅꯥꯛ ꯈꯨꯜꯂꯕꯁꯨ ꯃꯄꯥꯒꯨꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯝꯃꯤ꯫ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜꯁꯨ ꯀꯥꯔꯝꯗꯦ꯫ ꯏꯇꯥꯎ, ꯂꯥꯛꯏꯔꯣ? ꯆꯪꯉꯣ, ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ, ꯀꯩ ꯂꯩꯔꯒꯦ? ꯌꯥꯔꯅꯤ, ꯐꯝꯃꯔꯣꯏꯒꯦ꯫ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗ ꯈꯣꯏ ꯁꯣꯛꯄ ꯆꯠꯁꯦꯅ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯍꯣꯏꯅꯦ, ꯌꯥꯏꯅꯦ, ꯆꯠꯁꯦ꯫ ꯅꯪꯕꯨ ꯈꯣꯏ ꯆꯣꯞꯄ ꯍꯩꯒꯗ꯭ꯔꯣ? ꯑꯁ ꯏꯇꯥꯎ, ꯇꯝꯕꯗ ꯍꯩꯔꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯍꯣꯔꯦꯟ ꯂꯥꯛꯄꯗ ꯀꯧꯔꯣ꯫ ꯂꯩꯕꯥꯛ ꯆꯥꯎꯅ, ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦꯍꯦ꯫ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ? ꯍꯟꯗꯛꯇꯤ ꯐꯧꯁꯨ ꯐꯠꯇ꯭ꯔꯕꯅꯤꯅ ꯂꯧꯁꯥꯟꯁꯦ ꯕꯣꯔꯥ 5 ꯑꯣꯏꯅ ꯊꯤꯜꯂꯛꯑꯒꯦ꯫ ꯄꯥꯕꯨꯡ, ꯍꯟꯗꯛꯇꯤ ꯄꯤꯔꯅꯨ ꯌꯥꯔꯦ, ꯏꯇꯥꯎꯅ ꯍꯥꯏꯗꯕ꯭ꯔꯣ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯊꯤꯜꯂꯛꯑꯅꯨꯅ ꯍꯥꯏꯕꯅꯤ꯫ ꯌꯥꯗꯦ, ꯊꯤꯜꯂꯛꯀꯦ, ꯃꯍꯥꯎ ꯌꯦꯡꯉꯨ꯫ ꯌꯥꯔꯅꯤꯌꯦ ꯄꯥꯕꯨꯡ, ꯐꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯄꯥꯕꯨꯡ ꯈꯣꯏꯅ ꯀꯣꯟꯅꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯒꯤ ꯂꯧꯕ ꯂꯥꯛꯑꯣ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯆꯥꯎꯅ ꯃꯆꯥꯅꯨꯄꯥꯗ, ꯏꯄꯥꯒꯤ ꯅꯣꯡꯂꯩ, ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪ ꯅꯇꯥꯎ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯅꯨ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯒꯗꯕꯅꯤ꯫ ꯃꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯔꯨꯞ ꯅꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯔꯣꯏ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯆꯥꯛ ꯆꯔꯥ 2 ꯁꯨꯅ ꯆꯥꯕ ꯐꯪꯖꯔꯤꯕꯁꯦ ꯏꯇꯥꯎ ꯃꯪꯂꯦꯝꯖꯥꯎ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ, ꯅꯃꯥꯗꯤ ꯍꯤꯗꯥꯛ ꯄꯤꯖꯔꯕ꯭ꯔꯣ? ꯄꯤꯖꯔꯦ꯫ ꯏꯄꯨ ꯑꯃꯥꯏꯕꯗꯨꯅ ꯍꯌꯦꯡ ꯏꯃꯥꯁꯦ ꯑꯃꯨꯛ ꯂꯥꯌꯦꯡꯅꯕ ꯄꯨꯔꯛꯑꯣꯅ ꯍꯥꯏꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯅꯃꯥꯁꯦ ꯈꯤꯇꯪ ꯐꯔꯛꯄꯁꯨ ꯎꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯁꯣꯛꯆꯤꯜꯂꯛꯑꯦ꯫ ꯁꯦꯜꯅ ꯃꯔꯣꯜ ꯑꯃ ꯂꯩꯇꯕꯅꯤ, ꯏꯆꯥꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯋꯥꯗꯦꯗ ꯄꯥꯕꯨꯡ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯥꯁꯦ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ꯫
ꯍꯣꯏ ꯍꯣꯏ ꯆꯥꯔꯁꯤ ꯅꯃꯥꯗꯤ ꯄꯤꯖꯔꯕꯣ ꯄꯤꯖꯕꯅꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯈꯪꯗ꯭ꯔꯦꯗ ꯐꯔꯦ ꯆꯥꯛꯇꯣ ꯊꯤꯔꯝꯃꯣ ꯏꯄꯥꯁꯨ ꯆꯪꯉꯛꯑꯒꯦ ꯑꯁꯣꯝꯗꯅ ꯄꯨꯛꯆꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯀꯔꯤꯅꯣꯅꯦꯍꯦ ꯃꯤꯅ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯆꯥꯛꯄꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯔꯤꯗꯨꯕꯣ ꯏꯇꯥꯎ ꯅꯣꯡꯂꯩꯗꯣ ꯈꯣꯏ ꯆꯣꯞꯄ ꯆꯠꯁꯦꯅ ꯍꯥꯏꯕꯅꯦ ꯃꯥ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤꯌꯦ ꯑꯗꯨ ꯇꯞꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯂꯥꯛꯑꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯠꯇꯦ ꯀꯗꯥꯏꯗ ꯈꯣꯏ ꯆꯣꯞꯄ ꯆꯠꯇꯣꯏꯅꯣ ꯅꯨꯡꯁꯥꯅꯒ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯤ ꯉꯥ ꯑꯗꯨ ꯆꯥꯅꯤꯡꯂꯕꯁꯨ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯆꯥꯕ ꯌꯥꯕꯗꯨꯕꯣ ꯄꯥꯕꯨꯡ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯇꯜꯂꯦ ꯑꯗꯨꯒꯤ ꯁꯨꯝ ꯆꯠꯀꯦꯅ ꯇꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯗꯣ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯆꯥꯛ ꯊꯣꯡꯅꯅꯕ ꯃꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯑꯃ ꯊꯝꯁꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯗꯦ ꯑꯁ ꯄꯥꯕꯨꯡ ꯏꯁꯥꯒꯤ ꯊꯕꯛꯁꯦ ꯃꯤꯉꯣꯟꯗ ꯁꯨꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯍꯧꯒꯠꯂꯝꯃꯒꯦ ꯏꯇꯥꯎꯁꯨ ꯂꯥꯛꯑ ꯃꯥꯜꯂꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎ ꯍꯧꯒꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯂꯩꯁꯨ ꯈꯣꯏ ꯆꯣꯞꯄ ꯆꯠꯅꯅꯕ ꯂꯥꯛꯂꯝꯃꯤ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯣ ꯑꯁꯨꯝꯅ ꯃꯪꯂꯦꯝꯖꯥꯎꯒ ꯅꯣꯡꯂꯩꯒꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯄ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯁꯤꯖ ꯑꯃꯗꯤ ꯊꯣꯏꯅꯨ ꯀꯧꯕꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯃꯪꯂꯦꯝꯖꯥꯎꯒ ꯅꯣꯡꯂꯩꯒꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯏꯇꯥ ꯊꯣꯏꯅꯨ ꯇꯨ ꯅꯨꯄꯥ ꯑꯅꯤ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ ꯎꯏꯌꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯁꯛ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯃꯣꯏꯒꯤ ꯁꯑꯣꯡ ꯁꯥꯗꯥꯁꯦ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯣꯏꯅ ꯌꯦꯡꯍꯧꯔꯁꯤꯔꯣ ꯌꯦꯡꯍꯧꯔꯁꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨꯗꯤ ꯐꯨꯠ ꯁꯨꯗꯕ ꯉꯥꯛꯇ ꯑꯁꯣꯝꯗꯁꯨ ꯅꯣꯡꯂꯩꯅ ꯏꯇꯥꯎ ꯇꯨ ꯑꯥꯗ ꯏꯁꯤꯡ ꯁꯣꯛꯂꯤꯕꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯁꯛ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯁꯝꯅ ꯃꯔꯣꯜ ꯑꯃ ꯁꯥꯡꯂꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯃꯃꯝ ꯌꯦꯡꯍꯧꯔꯁꯤꯔꯕ ꯍꯣꯏꯅꯦ ꯃꯁꯛ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯁꯝꯁꯤꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯦ ꯑꯩꯗꯤ ꯅꯨꯄꯤꯅ ꯃꯁꯝ ꯁꯥꯡꯕꯁꯦ ꯎꯔꯒ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯗꯨꯗꯤ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯃꯤꯡ ꯍꯪꯉꯨꯔꯁꯤ ꯑꯁꯨꯝꯅ ꯃꯪꯂꯦꯝꯖꯥꯎꯒ ꯅꯣꯡꯂꯩꯒꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄ ꯑꯗꯨ ꯁꯤꯖꯒ ꯊꯣꯏꯅꯨꯒꯅꯁꯨ ꯎꯔꯝꯃꯤ ꯁꯤꯖ ꯇꯞꯅ ꯃꯇꯥ ꯊꯣꯏꯅꯨꯗ ꯏꯇꯥ ꯀꯩꯅꯣ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏꯁꯤꯅ ꯑꯩꯁꯨ ꯈꯪꯗꯦ ꯏꯆꯜ ꯑꯅꯤ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯈꯪꯅꯁꯤ ꯌꯥꯏꯌꯦ ꯑꯩꯒꯤ ꯃꯤꯡꯅ ꯊꯣꯏꯅꯨ ꯀꯧꯏ ꯑꯗꯨꯒ ꯏꯇꯥꯒꯤꯅ ꯁꯤꯖ ꯀꯧꯏ ꯑꯗꯣ ꯅꯈꯣꯏꯒꯤꯗꯤ ꯑꯩꯒꯤ ꯃꯤꯡꯅ ꯅꯣꯡꯂꯩ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯃꯤꯡꯅ ꯃꯪꯂꯦꯝꯖꯥꯎ ꯀꯧꯏ ꯑꯣ ꯑꯗꯣ ꯏꯕꯨꯡ ꯈꯣꯏꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯕꯤꯔꯒꯦ ꯐꯥꯗ꯭ꯔꯤꯗ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯂꯥꯛꯄ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯛꯀ ꯃꯤꯡꯒꯁꯨ ꯈꯪꯅꯔꯕꯅꯤꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯧꯅꯁꯤꯀꯣ ꯌꯥꯏꯌꯦ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯉꯁꯤ ꯈꯛꯇꯅ ꯁꯛ ꯎꯏ ꯍꯣꯏ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯇ꯭ꯔꯤ ꯃꯔꯛ ꯃꯔꯛꯇ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯁꯤ ꯅꯠꯇꯅ ꯑꯗꯨꯒꯤꯅꯤꯗꯅ ꯊꯣꯏꯅꯨꯒꯤ ꯏꯆꯝ ꯆꯝꯖꯕ ꯄꯉꯥꯡꯗ ꯉꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯪꯂꯦꯝꯖꯥꯎꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ ꯁꯤꯖꯁꯨ ꯅꯣꯡꯂꯩꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯏꯇꯥ ꯆꯠꯂꯁꯤꯔꯥ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯏꯌꯦ ꯀꯗꯥꯏꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅꯣ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯊꯣꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯇꯥ ꯁꯤꯖꯒ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯂꯩꯒ ꯃꯪꯂꯦꯝꯖꯥꯎꯒꯁꯨ ꯊꯣꯏꯅꯨ ꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯅꯪꯅ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯏ ꯀꯔꯝꯕꯅꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤꯗꯣ ꯑꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯐꯔꯦꯅꯦ ꯅꯪꯅ ꯑꯗꯨ ꯀꯣꯏꯔꯣ ꯑꯩꯅ ꯋꯥ ꯉꯥꯡꯗꯕ ꯁꯤꯖꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯔꯒꯦ ꯑꯁꯣꯝꯗꯁꯨ ꯁꯤꯖꯅ ꯏꯇꯥ ꯑꯩꯗꯤ ꯅꯣꯡꯂꯩ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯗꯤ ꯉꯁꯥꯏ ꯋꯥ ꯉꯥꯡꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯗꯤ ꯂꯣꯟꯅ ꯅꯨꯄꯥꯗꯣ ꯌꯦꯡꯉꯤ ꯑꯣꯏꯔꯦ ꯍꯣꯏ ꯑꯗꯣ ꯅꯪꯁꯨ ꯑꯩꯗꯧꯅ ꯋꯥ ꯉꯥꯡꯗꯕ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯔꯣ ꯑꯩꯅ ꯅꯣꯡꯂꯩꯒ ꯅꯨꯡꯁꯤꯅꯔꯒꯦ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯈꯪꯉꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯅꯣꯛꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯁꯤꯖꯒ ꯊꯣꯏꯅꯨꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ ꯅꯣꯡꯂꯩꯒ ꯃꯪꯂꯦꯝꯖꯥꯎꯒꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯈꯣꯏ ꯆꯣꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯈꯣꯏ ꯑꯃꯨꯛ ꯆꯣꯞꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯂꯩ ꯑꯃꯗꯤ ꯃꯪꯂꯦꯝꯖꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯇꯤꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ
ꯁꯤꯖꯒ ꯊꯣꯏꯅꯨꯒ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯃꯊꯃꯣꯏꯗ ꯂꯩꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯂꯩꯒ ꯁꯤꯖꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯒ ꯃꯪꯂꯦꯝꯖꯥꯎꯒ ꯊꯣꯏꯅꯨꯒꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎꯒꯤ ꯃꯄꯥ ꯄꯨꯛꯆꯥꯎꯅ ꯃꯆꯥꯅꯨꯄꯥꯗ "ꯅꯪꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯍꯟꯗꯛꯇꯤ ꯅꯪꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ, ꯀꯣꯏꯆꯠ ꯆꯠꯂꯒꯇ ꯂꯩ." "ꯑꯁ ꯄꯥꯕꯨꯡ, ꯑꯩꯁꯦ ꯄꯥꯈꯪꯅꯤ, ꯀꯩꯗꯧꯔꯒꯦ?" "ꯑꯦ, ꯄꯥꯈꯪ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗ ꯂꯩꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ?" "ꯑꯁ, ꯄꯥꯕꯨꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯀꯥꯜꯂꯒ ꯂꯥꯛꯑꯝꯃꯣꯏꯗ." "ꯅꯠꯇꯦ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯒ ꯁꯨꯡꯎ ꯎꯅꯗꯅ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕ꯭ꯔꯕ?" "ꯑꯣꯍꯣ, ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ, ꯏꯄꯥꯁꯨ ꯈꯪꯉꯤ. ꯑꯗꯣ ꯈꯔ ꯊꯨꯅꯗꯤ ꯄꯨꯔꯛꯅꯕ ꯇꯧꯔꯣ. ꯏꯄꯥ ꯏꯃꯧꯒꯗꯣ ꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ. ꯃꯤꯗꯤ ꯃꯁꯨ ꯐꯥꯎꯕ ꯐꯪꯕ ꯌꯥꯎꯅꯔꯕꯅꯤ." ꯃꯪꯂꯦꯝꯖꯥꯎꯁꯨ ꯃꯄꯥꯒꯤ ꯋꯥꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯣꯡꯂꯩꯒꯤ ꯃꯄꯥ ꯂꯩꯕꯥꯛ ꯆꯥꯎꯅ "ꯏꯄꯥꯒꯤ ꯅꯣꯡꯂꯩ, ꯉꯁꯤꯗꯤ ꯏꯄꯥ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯊꯣꯛꯂꯨꯒꯦ. ꯅꯪ ꯆꯥꯛ ꯊꯣꯡꯉꯝꯃꯨ. ꯅꯃꯥꯁꯤꯁꯨ ꯁꯪꯉꯝꯃꯨꯀꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯆꯥꯎꯗꯨ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯪꯂꯦꯝꯖꯥꯎꯁꯨ ꯅꯣꯡꯂꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯑꯦ ꯏꯇꯥꯎ, ꯆꯪꯉꯛꯑꯣ. ꯀꯩ ꯂꯩꯔꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ? ꯌꯥꯝ ꯅꯥꯟꯅ ꯑꯩꯈꯣই ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯤꯕꯣ?" "ꯏꯇꯥꯎ, ꯉꯁꯤꯁꯦ ꯊꯣꯏꯅꯨꯒ ꯑꯩꯈꯣꯏꯅꯤꯁꯦ ꯆꯦꯟꯁꯦꯅ ꯍꯥꯏꯅꯕꯅꯤ. ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯁꯦ." "ꯏꯇꯥꯎ, ꯋꯥꯔꯧꯕ ꯌꯥꯗꯦ. ꯏꯃꯥ ꯌꯦꯡꯅꯕ ꯄꯥꯕꯨꯡꯁꯨ ꯂꯩꯇꯦ. ꯀꯩꯊꯦꯜ ꯊꯣꯛꯈꯤꯌꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯃꯪꯂꯦꯝꯖꯥꯎ ꯃꯊꯟꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎꯒꯤ ꯃꯄꯥ ꯄꯨꯛꯆꯥꯎꯗꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯑꯗꯨꯗ ꯁꯤꯖꯁꯨ ꯃꯇꯣꯝꯇ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯤꯖꯅ ꯅꯣꯡꯂꯩꯗ "ꯏꯇꯥ ꯊꯣꯏꯅꯨ ꯌꯨꯝ ꯄꯥꯟꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯏꯆꯤꯛ ꯆꯤꯛꯏ. ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤ ꯆꯦꯜꯂꯁꯤꯔꯥ?" "ꯈꯪꯗ꯭ꯔꯦꯗ ꯁꯤꯖ. ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯆꯦꯜꯂꯗꯤ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯅꯤ. ꯃꯗꯨꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯁꯦꯜꯗꯣ ꯑꯩ ꯑꯝꯇ ꯂꯩꯇ꯭ꯔꯤ. ꯑꯗꯨꯅ ꯑꯩ ꯁꯦꯜ ꯈꯤꯇꯪ ꯇꯥꯟꯈꯤꯒꯦ." "ꯑꯁ, ꯑꯗꯨꯒꯤꯕꯨ ꯂꯨꯍꯣꯡꯅꯕꯒꯤ ꯁꯦꯜꯗꯨꯗꯤ ꯀꯩꯝꯇ ꯈꯟꯒꯅꯨ, ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯣꯏꯔꯦ." ꯁꯤꯖꯅ ꯆꯦꯜꯂꯁꯦ ꯍꯥꯏꯃꯟꯕꯒꯤ ꯅꯣꯡꯂꯩꯅꯁꯨ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝꯖꯥꯎꯗ "ꯍꯧꯖꯤꯛꯇꯤ ꯏꯃꯧꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯔꯤꯃꯠꯇ ꯁꯨꯍꯟꯕ ꯌꯥꯗꯦꯀꯣ." "ꯑꯦ, ꯑꯗꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧ ꯍꯥꯏꯔꯣ ꯄꯥꯕꯨꯡ?" "ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ." "ꯉꯝꯃꯣꯏꯗ ꯄꯥꯕꯨꯡ. ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡ ꯎꯅꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯑꯃ ꯊꯝꯁꯦ." "ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯕꯅꯣ? ꯏꯃꯧꯁꯤꯅ ꯆꯍꯤ ꯀꯌꯥ ꯃꯊꯟꯇ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯗꯨꯅ ꯂꯥꯛꯂꯒ ꯅꯪꯅ ꯃꯇꯝ ꯈꯔ ꯇꯧꯕꯁꯤꯗ ꯀꯔꯤꯒꯤ ꯉꯝꯂꯣꯏ?" "ꯑꯁ ꯄꯥꯕꯨꯡꯁꯤꯗꯤ." "ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯏꯃꯧ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯕ ꯌꯥꯔꯣꯏ." ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯄꯨꯛꯆꯥꯎꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯪꯂꯦꯝꯖꯥꯎꯅ ꯃꯇꯣꯝꯇ "ꯍꯣꯏꯗ, ꯇꯧꯔ ꯂꯣꯏꯔꯦ. ꯌꯥꯝ ꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ." ꯑꯁꯣꯝꯗꯅ ꯅꯣꯡꯂꯩꯒꯤ ꯃꯃꯥ ꯊꯝꯕꯥꯜ ꯑꯗꯨ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯆꯥꯎꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯃꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯥꯎ ꯊꯛꯑꯣ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ, ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯅꯣꯡꯂꯩꯅ "ꯄꯥꯕꯨꯡ, ꯆꯥꯛ ꯈꯤꯇꯪ ꯆꯥꯅꯅꯕ ꯇꯧꯁꯦ. ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ. ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ. ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡꯗꯣ ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯉꯤ." "ꯏꯄꯥ ꯆꯥꯅꯤꯡꯗꯦ. ꯅꯈꯣꯏ ꯆꯥꯔꯣ. ꯏꯊꯟꯇ ꯉꯥꯏꯍꯥꯛꯇꯪ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯒꯦ." "ꯄꯥꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯅꯆꯥ ꯌꯦꯡꯕ ꯉꯝꯗꯦ. ꯈꯔ ꯀꯥꯎꯊꯣꯛꯄꯁꯨ ꯇꯝꯃꯨ. ꯁꯦ ꯂꯥꯛꯑꯣ, ꯆꯥꯔꯁꯦ ꯄꯥꯕꯨꯡ. ꯄꯥꯕꯨꯡ ꯆꯥꯗ꯭ꯔꯗꯤꯅꯦ ꯅꯆꯥꯁꯨ ꯆꯥꯔꯔꯣꯏ." ꯂꯩꯕꯥꯛ ꯆꯥꯎ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯗ꯭ꯔꯗꯨꯅ ꯆꯥꯛ ꯆꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯄꯨꯛꯆꯥꯎꯗꯤ ꯃꯁꯨꯅꯨꯄꯥ ꯄꯣꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯨꯅꯨꯄꯥ ꯑꯗꯨꯕꯨ ꯑꯇꯥꯡꯁꯅꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯁꯤꯖꯗꯨ ꯃꯁꯥ ꯋꯥꯏ ꯁꯪꯂꯝꯗꯦ꯫ ꯃꯀꯨꯕꯣꯛ ꯂꯩꯕꯥꯛ ꯆꯥꯎꯅ "ꯏꯃꯧꯕꯨ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯒꯦ?" "ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯄꯥꯕꯨꯡ. ꯏꯔꯣꯟꯕ ꯑꯃꯁꯨ ꯇꯧꯒꯦ ꯇꯧꯕꯅꯤ. ꯏꯁꯥꯁꯦ ꯉꯝꯗꯕꯒꯤ ꯌꯥꯗ꯭ꯔꯦ." "ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯧꯅ ꯉꯝꯗ꯭ꯔꯕꯗꯤꯅꯦ ꯄꯣꯊꯥꯖꯔꯨꯔꯣ." ꯁꯤꯖꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯂꯩꯁꯨ ꯑꯌꯨꯛꯇ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯃꯇꯝꯗ ꯃꯄꯥ ꯂꯩꯕꯥꯛ ꯆꯥꯎꯅ "ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ?" "ꯍꯣꯏ ꯄꯥꯕꯨꯡ, ꯆꯥꯛ ꯂꯥꯝꯃꯟꯕꯗꯒꯤ ꯍꯜꯂꯛꯑꯕꯅꯤ. ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯇꯞꯅ ꯆꯠꯂꯒꯦ." "ꯅꯃꯧ ꯅꯨꯄꯤꯗꯤ?" "ꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯄꯣꯊꯥꯈꯤꯕꯅꯤ." "ꯑꯗꯣ ꯅꯪ ꯏꯃꯧ ꯅꯨꯄꯤꯅ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯂꯅꯨ. ꯏꯄꯥꯁꯨ ꯏꯁꯥ ꯉꯝꯗꯕꯅꯤꯅ
ꯏꯃꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯅꯤ? ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯅꯦ, ꯃꯤꯔꯣꯜ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯧꯅ ꯋꯥꯅ ꯋꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯏꯄꯥ ꯌꯦꯡꯕ ꯉꯝꯗꯦꯅꯦꯍꯦ꯫ ꯄꯥꯕꯨꯡ, ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯒꯦ꯫ ꯅꯪꯕꯨ ꯋꯥꯔꯣꯏꯗ꯭ꯔꯣ? ꯋꯥꯔꯣꯏꯗ꯫ ꯑꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯄꯥꯕꯨꯡ ꯈꯣꯏꯗꯤ? ꯆꯥꯗ꯭ꯔꯤꯗ꯫ ꯑꯗꯨꯗꯤ ꯆꯥꯅꯅꯕ ꯇꯧꯔꯁꯦ, ꯑꯩ ꯆꯥꯛ ꯊꯤꯔꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯃꯧꯗꯨꯁꯨ ꯍꯧꯗꯣꯛꯄꯤꯔꯣ꯫ ꯅꯣꯡꯂꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯤꯖꯅ, ꯅꯨꯄꯥ, ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ? ꯀꯣꯛꯁꯦ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯕ꯫ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯍꯣꯔꯦꯟ ꯆꯥꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯆꯥꯒꯗ꯭ꯔꯥ? ꯍꯣꯔꯦꯟ ꯇꯞꯅ ꯆꯥꯔꯒꯦ꯫ ꯄꯥꯕꯨꯡꯒ ꯅꯈꯣꯏ ꯑꯅꯤ ꯆꯥꯔꯝꯃꯨ꯫ ꯅꯈꯣꯏꯅ ꯆꯥ ꯍꯥꯝꯗꯣꯛꯄꯤꯔꯣ, ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ꯫ ꯀꯩꯅꯣ? ꯅꯁꯥ ꯉꯝꯗꯕꯗꯨꯗ ꯆꯥꯛ ꯑꯃꯨꯛ ꯊꯤꯔꯨꯒꯦ ꯇꯧꯔꯤꯗꯨꯕꯣ? ꯌꯥꯔꯅꯤ, ꯄꯣꯊꯥꯖꯧꯔꯣ꯫ ꯆꯥꯛꯇꯨꯗꯤꯅꯦ ꯑꯩꯅ ꯊꯤꯔꯒꯦ꯫ ꯑꯗꯣ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯁꯨꯕ ꯌꯥꯗꯦꯀꯣ? ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯅꯤ? ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ, ꯍꯣꯔꯦꯟ ꯐꯖꯅ ꯆꯥꯛꯇꯨ ꯆꯥꯔꯣꯀꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯂꯩ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯤꯖꯁꯨ ꯃꯈꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯄꯗꯨꯗ ꯂꯩꯕꯥꯛ ꯆꯥꯎꯅ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯤꯇꯪꯗꯤ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯃꯤꯡꯕꯨ ꯅꯨꯡꯁꯤꯅ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯆꯥꯎꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ, ꯄꯥꯕꯨꯡꯒ ꯏꯆꯥꯅꯨꯄꯤ ꯊꯥꯖꯒꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤꯒꯦ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕ? ꯄꯥꯕꯨꯡꯁꯦ ꯍꯥꯟꯅꯗꯤ ꯃꯁꯥꯁꯦ ꯅꯥꯕꯗꯒꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯨ ꯅꯨꯄꯤ ꯂꯩꯕꯗꯒꯤ ꯃꯥꯒꯤ ꯑꯅꯥꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯑꯇꯥꯡ ꯁꯅꯥꯅ ꯃꯄꯨ ꯄꯨꯛꯆꯥꯎꯗ, ꯏꯄꯨꯗꯤ ꯄꯨꯛꯁꯨ ꯆꯥꯎꯗꯅ ꯀꯩꯗꯧꯕꯒꯤ ꯃꯤꯡ ꯄꯨꯛꯆꯥꯎ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤꯅꯣ? ꯍꯩ, ꯈꯪꯗꯦꯅꯦꯍꯦ, ꯏꯄꯨꯁꯨ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯄꯨꯛꯆꯥꯎ ꯊꯣꯟꯕꯤꯔꯝꯃꯤꯅꯣꯅ꯫ ꯑꯗꯣ ꯏꯁꯨꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯂꯥꯝꯗ꯭ꯔꯤ꯫ ꯎꯄꯨꯗꯤ ꯂꯥꯝꯃꯕꯣ? ꯑꯩꯁꯨ ꯂꯥꯝꯗ꯭ꯔꯤꯗ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯇꯥꯡ ꯁꯅꯥ ꯑꯃꯗꯤ ꯊꯥꯖꯃꯥꯟꯕꯤ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯛꯂꯝꯃꯤ꯫ ꯑꯇꯥꯡ ꯁꯅꯥꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯨ ꯄꯨꯛꯆꯥꯎꯁꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯇꯥꯡ ꯁꯅꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯜꯅꯗꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯊꯥꯖꯃꯥꯟꯕꯤꯅ ꯃꯍꯥꯛꯄꯨ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯒꯨꯝꯅ ꯈꯟꯕꯒꯤꯅꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯃꯄꯥꯟ ꯅꯨꯡꯂꯩꯗ, ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯑꯩꯁꯨ ꯂꯧꯗ ꯆꯠꯀꯦ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯏꯆꯥ ꯋꯥꯅꯤꯗ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯁ, ꯆꯠꯀꯦꯕ, ꯉꯁꯤ ꯈꯛꯇꯪ꯫ ꯍꯌꯦꯡꯗꯤ ꯑꯩ ꯆꯠꯀꯦ ꯍꯥꯏꯔꯣꯏꯌꯦ꯫ ꯃꯄꯨ ꯂꯩꯕꯥꯛ ꯆꯥꯎꯅꯁꯨ, ꯅꯪꯕꯨ ꯇꯟꯗꯕ꯭ꯔꯅꯦꯍꯦ? ꯅꯪꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯣ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯂꯗꯤ ꯃꯨꯔꯅꯤꯅꯦ꯫ ꯃꯨꯅꯤꯡꯉꯒ ꯃꯨꯁꯅꯨ, ꯀꯩ ꯀꯥꯏꯔꯒꯦ ꯁꯤꯕꯣ? ꯃꯨꯔꯁꯨ ꯃꯤ, ꯉꯧꯔꯁꯨ ꯃꯤ, ꯑꯩꯗꯤ ꯀꯩꯝꯇ ꯈꯟꯕꯤꯗꯦ꯫ ꯏꯍꯦ, ꯅꯨꯄꯥꯁꯤꯡꯅ ꯄꯥꯝꯕꯁꯦ ꯀꯨꯆꯨ ꯉꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯗꯨꯅꯤꯅꯦꯍꯦ꯫ ꯑꯗꯨꯅ ꯏꯁꯨ ꯅꯪꯁꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯣꯛꯄ ꯌꯥꯗꯦꯅꯦ, ꯀꯦꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯃꯥ ꯁꯤꯖꯅ, ꯑꯩꯈꯣꯏꯒꯤ ꯏꯇꯨꯡꯗ ꯏꯟꯅꯔꯛꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯋꯥꯅꯅꯕꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯩꯈꯣꯏꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯁꯨꯅꯦ ꯏꯆꯥꯗꯤ ꯋꯥꯍꯟꯕ ꯌꯥꯗꯦ꯫ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯅ ꯊꯝꯃꯤꯁꯦ? ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯂꯧꯗ ꯃꯃꯥ ꯃꯄꯥ ꯈꯣꯏꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯅ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ, ꯍꯩꯔꯣꯏ ꯍꯥꯏ꯫ ꯑꯩꯅꯦ ꯅꯈꯣꯏꯅ ꯊꯕꯛ ꯑꯝꯇ ꯍꯩꯍꯟꯗ꯭ꯔꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤꯅꯦꯍꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯄꯥꯕꯨꯡꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯏꯆꯥꯕꯨ ꯑꯋꯥꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯜꯂꯣꯏ꯫ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯦꯗꯅ, ꯅꯈꯣꯏꯒꯤ ꯅꯇꯨꯡ ꯈꯛꯇ ꯏꯟꯅꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯁꯨ ꯌꯥꯗꯕ꯭ꯔꯥꯕ? ꯌꯥꯗꯦ ꯌꯥꯗꯦ, ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯀꯣ꯫ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯆꯠꯁꯤ꯫ ꯅꯈꯣꯏꯁꯤꯗꯤ ꯄꯦꯜꯂꯕꯅꯤ꯫ ꯌꯥꯔꯦ, ꯑꯩ ꯆꯠꯀꯦ ꯁꯨꯡꯍꯥꯏ ꯍꯥꯏꯔꯔꯣꯏ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯇꯥꯡ ꯁꯅꯥꯅ ꯃꯃꯥ ꯊꯣꯏꯅꯨꯗ, ꯏꯃꯥ, ꯑꯩ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯅꯪꯗꯤ ꯃꯈꯣꯏꯗ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ? ꯍꯣ ꯅꯨꯡꯁꯤ ꯍꯥꯏꯔꯨꯒꯦ꯫ ꯍꯥꯏꯔꯅꯤ꯫ ꯅꯨꯄꯥ ꯊꯣꯛꯇꯕꯧ, ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ ꯍꯥꯏꯔꯛꯏꯁꯦ?
ꯑꯗꯨꯒ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯏꯆꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯉꯩꯗ ꯃꯤꯅ ꯍꯟꯖꯈꯤꯁꯅꯤ ꯌꯥꯔꯦ ꯏꯃꯥ ꯃꯥꯗꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅ ꯀꯣꯏꯒꯗꯣꯏꯕ ꯀꯅꯥꯅ ꯈꯪꯅꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯄꯥ ꯃꯪꯂꯦꯝꯖꯥꯎꯗꯨ ꯊꯣꯔꯛꯇꯨꯅ ꯅꯃꯥꯅꯆꯥꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣꯅꯦ ꯍꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ ꯀꯅꯥꯅꯣꯅꯦ ꯏꯃꯧ ꯅꯨꯄꯤ ꯍꯥꯏꯕꯕꯣ ꯍꯦꯔꯥ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯈꯪꯃꯟꯈꯤꯗ꯭ꯔꯦ ꯏꯇꯥ ꯁꯤꯖꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤꯗꯣ ꯑꯣꯍꯣ ꯑꯩꯗꯤ ꯅꯍꯥꯟ ꯅꯪꯅ ꯍꯥꯏꯔꯛꯄꯗꯣ ꯀꯥꯎꯔꯦꯗꯅ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅꯔꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇ꯭ꯔꯤꯌꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯑꯣꯏꯅ ꯍꯥꯏꯔꯨꯁꯤꯔꯣ ꯑꯁ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯍꯥꯏꯕ ꯆꯠꯄꯤꯌꯨ ꯍꯥꯏꯗꯦ ꯑꯩ ꯅꯨꯄꯥꯅꯤ ꯑꯩ ꯍꯥꯏꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯃꯄꯥ ꯃꯪꯂꯦꯝꯖꯥꯎꯅ ꯍꯩ ꯉꯥꯏꯈꯣ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯍꯩ ꯅꯪꯒꯤ ꯊꯕꯛꯇꯣ ꯈꯪꯉꯤꯅꯦꯍꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯄꯥꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯉꯝꯗꯦ ꯑꯗꯨꯅ ꯅꯪ ꯂꯧꯕꯨꯛꯇꯅꯦ ꯄꯥꯕꯨꯡ ꯅꯣꯡꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯦꯜ ꯑꯝꯇ ꯄꯤꯔꯨꯆꯣ ꯃꯉꯣꯟꯗ ꯄꯤꯗ꯭ꯔꯁꯨ ꯃꯆꯥꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤꯗ ꯄꯤꯔꯝꯃꯒꯦ ꯍꯧꯖꯤꯛ ꯑꯩ ꯃꯈꯣꯏꯗ ꯆꯠꯀꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯉꯣꯟꯗ ꯄꯤꯔꯝꯃꯨ ꯑꯇꯥꯡ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯁꯤꯖꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯨꯄꯥ ꯉꯁꯤꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯃ ꯁꯥꯍꯟꯕꯗꯣ ꯂꯧꯕꯤꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯅ ꯁꯦꯜ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯏꯇꯥꯎ ꯃꯪꯂꯦꯝꯖꯥꯎꯗꯣ ꯄꯤꯔꯝꯒꯦꯗꯤ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯤ ꯃꯃꯜꯗꯤ ꯇꯥꯡꯉꯤꯍꯦ ꯅꯪꯒꯤ ꯐꯅꯦꯛꯇꯣ ꯌꯥꯝ ꯇꯥꯡꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯥꯅꯨꯄꯤ ꯄꯣꯛꯂꯨꯕꯅꯤꯅ ꯍꯣꯏꯗ ꯍꯣꯏꯗ ꯇꯥꯡꯂꯕꯁꯨ ꯇꯥꯡꯖꯁꯅꯨ ꯂꯩꯕꯤꯔꯒ ꯂꯣꯏꯔꯦ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯐꯖ ꯐꯖꯕ ꯁꯦꯠꯍꯟꯁꯤ ꯑꯗꯣ ꯐꯅꯦꯛꯇꯨꯕꯨ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯕ꯭ꯔꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅꯤꯅ ꯌꯨꯝ ꯍꯟꯕꯗ ꯆꯪꯂꯒ ꯂꯧꯔꯁꯤ ꯁꯦꯜꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯊꯕꯛ ꯂꯥꯛꯄꯗ ꯄꯤꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯇꯥꯡ ꯁꯅꯥꯁꯨ ꯊꯥꯖꯃꯥꯟꯕꯤ ꯈꯣꯏꯗ ꯌꯧꯔꯝꯃꯤ ꯊꯥꯖꯃꯥꯟꯕꯤꯅ ꯑꯇꯥꯡ ꯁꯅꯥꯗ ꯏꯕꯣ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯀꯩ ꯂꯩꯔꯒꯦ ꯌꯨꯝꯗ ꯂꯥꯛꯏꯗꯤ ꯁꯦꯜ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯀꯩꯒꯤ ꯁꯦꯜꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯄꯥꯕꯨꯡꯅ ꯄꯥꯕꯨꯡ ꯅꯣꯡꯂꯩꯗ ꯄꯤꯔꯨꯆꯣ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ ꯁꯦ ꯅꯪ ꯊꯝꯖꯤꯜꯂꯣ ꯍꯣꯔꯦꯟ ꯅꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯂꯥꯛꯑꯒ ꯄꯤꯔꯣ ꯊꯥꯖꯃꯥꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯁꯦꯜꯗꯣ ꯂꯧꯁꯤꯜꯂꯝꯃꯤ ꯑꯇꯥꯡ ꯁꯅꯥ ꯊꯥꯖꯃꯥꯟꯕꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯕꯥꯛꯆꯥꯎ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯑꯇꯥꯡ ꯁꯅꯥ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯏꯄꯨ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯐꯝꯃꯨ ꯏꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯇꯥꯡ ꯁꯅꯥ ꯃꯊꯟꯇ ꯍꯣ ꯑꯩꯗꯤꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯅꯁꯨ ꯅꯨꯄꯤꯁꯤ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣꯅꯦ ꯅꯪꯕꯣ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯄꯨ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡ ꯁꯅꯥ ꯊꯥꯖꯃꯥꯟꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯇꯥꯡ ꯁꯅꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯆꯥꯎꯅ ꯃꯁꯨ ꯅꯨꯄꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯑꯅꯤꯒꯤꯁꯤ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯁ ꯑꯩꯈꯣꯏ ꯏꯄꯨꯁꯤꯗꯤ ꯃꯤ ꯏꯕꯨꯡꯒꯨꯝꯅ ꯁꯨꯝ ꯌꯨꯝꯁꯤꯗ ꯆꯝꯅ ꯂꯥꯛꯆꯕꯁꯤꯕꯨ ꯍꯥꯏ ꯃꯥꯒꯤꯁꯤ ꯃꯥꯟꯗꯦꯅꯦꯍꯦ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯌꯥꯗꯦꯕ ꯌꯥꯔꯦ ꯏꯄꯨ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯏꯄꯨꯁꯨ ꯈꯪꯉꯤꯀꯣ ꯅꯣꯏꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯈꯟꯅꯤꯡꯕ ꯈꯜꯂꯨ ꯑꯩꯅꯦ ꯅꯪꯒ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯅꯣꯡꯂꯩꯒ ꯁꯤꯖꯒ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯗꯨꯁꯨ ꯂꯧꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯅꯣꯡꯂꯩꯒ ꯁꯤꯖꯒ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯅꯣꯡꯂꯩꯅ ꯏꯄꯥꯒꯤ ꯊꯥꯖ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦꯍꯦ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯄꯨꯔꯛꯏ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯁꯦ ꯏꯃꯥꯅ ꯅꯪꯒꯤ ꯐꯅꯦꯛ ꯑꯃꯅꯦ ꯃꯤꯉꯣꯟꯗ ꯁꯥꯍꯟꯕꯅꯤ ꯄꯥꯝꯃꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯤ ꯑꯣꯏꯔꯦ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯄꯨꯔꯛꯑꯦ ꯍꯥꯏꯁꯤꯗꯤ ꯐꯅꯦꯛꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯁ ꯃꯃꯜꯗꯤ ꯌꯥꯝ ꯇꯥꯡꯉꯝꯒꯅꯤꯕꯣ ꯈꯔꯕꯨꯗꯤ ꯌꯥꯝꯃꯤ ꯏꯃꯥ ꯃꯃꯜ ꯌꯥꯝꯅꯗꯤ ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ ꯂꯩꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯑꯁ ꯏꯃꯥ ꯃꯊꯪꯗꯗꯤ ꯂꯩꯔꯛꯀꯅꯨꯀꯣ ꯀꯩꯀꯥꯟꯗꯕꯗ ꯐꯅꯦꯛ ꯑꯇꯥꯡꯕ ꯁꯦꯠꯂꯒ ꯃꯃꯜ ꯑꯇꯥꯡꯕ ꯐꯅꯦꯛ ꯑꯁꯤ ꯂꯩꯕꯒꯤ ꯃꯍꯨꯠꯇꯅꯦ ꯁꯦꯜꯗꯣ ꯇꯨꯡꯁꯤꯟꯕ ꯌꯥꯗ꯭ꯔꯣ
ꯑꯩꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯑꯩꯅ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯂꯩꯕ ꯁꯦꯠꯄ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯟꯒꯅꯨ, ꯑꯩꯒ ꯅꯃꯥꯒꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ, ꯀꯩꯁꯨ ꯋꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯔꯒꯗꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄꯗꯨ ꯅꯠꯇꯦ, ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯍꯔꯥꯎ ꯂꯩꯕꯗꯨꯅꯤ꯫ ꯍꯣꯏꯗ, ꯏꯆꯥꯅ ꯌꯥꯗ꯭ꯔꯗꯤ ꯃꯊꯪꯗꯗꯤꯅꯦ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯔꯛꯑꯔꯣꯏ꯫ ꯍꯌꯦꯡꯁꯦ ꯅꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯂꯩꯕꯗꯨꯗ ꯏꯃꯥꯅ ꯏꯆꯥꯕꯨ ꯐꯖꯕ ꯁꯦꯠꯍꯟꯅꯤꯡꯕꯒꯤ ꯇꯧꯕꯅꯤ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯃꯥꯅ ꯄꯨꯔꯛꯄ ꯐꯅꯦꯛ ꯑꯗꯨ ꯂꯧꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯂꯩꯅ ꯃꯄꯥ ꯂꯩꯕꯥꯛ ꯆꯥꯎꯗ, ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯔꯤꯕ ꯇꯥꯗ ꯏꯅꯥꯈꯨꯟꯕꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯕ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯈꯣꯏꯗꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯤꯅꯤ꯫ ꯑꯁ ꯄꯥꯝꯃꯨꯏꯗ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯦ ꯃꯤꯉꯣꯟꯗ ꯌꯣꯟꯈ꯭ꯔꯕ꯫ ꯑꯗꯨꯗꯤ ꯇꯥꯗ ꯏꯅꯥꯈꯨꯟꯕ ꯈꯣꯏꯗꯤ ꯀꯥꯏꯗ ꯂꯩꯔꯝꯃꯅꯤ? ꯈꯪꯗꯦꯅꯦꯍꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯛ ꯏꯅꯥꯛ ꯈꯨꯜꯂꯝꯈ꯭ꯔꯕ ꯈꯨꯜ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯐꯠꯇꯕ, ꯄꯣꯛꯇꯕꯁꯤꯡ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯌꯨꯝ ꯐꯥꯎꯕ ꯌꯣꯜꯂꯦꯗꯅ꯫ ꯑꯗꯨꯗꯤ ꯇꯥꯗ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯏꯪꯈꯣꯜ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯂꯝꯃꯔꯣꯏ, ꯁꯦꯜ ꯊꯤꯅ ꯄꯥꯏꯔꯝꯒꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯕꯨ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯕ ꯉꯝꯂꯤꯁꯤꯅꯤ꯫ ꯑꯁꯣꯝꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯈꯣꯏꯒꯤ ꯌꯨꯝꯗ ꯍꯣꯡꯂꯛꯂꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯨꯛꯇꯥ ꯁꯅꯥꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯍꯟꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯌꯨꯝꯁꯤꯕꯨ ꯀꯃꯥꯏ ꯇꯧꯒꯦ, ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯌꯥꯝ ꯅꯨꯡꯉꯥꯏ, ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯑꯩꯅ ꯈꯟꯕꯗ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ, ꯅꯨꯡꯉꯥꯏꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯣꯏꯔꯝꯒꯗꯧꯕ ꯅꯠꯇꯦꯅꯦꯍꯦ, ꯑꯣꯏꯔꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯅꯆꯥꯅꯨꯄꯥ ꯌꯥꯏꯁꯥꯗꯤ? ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ, ꯅꯨꯄꯥ, ꯌꯨꯝꯁꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯝꯁꯤꯔꯣ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯔꯤꯕ ꯌꯨꯝꯁꯤꯗ ꯆꯪꯂꯒ ꯅꯨꯄꯤ ꯃꯆꯥꯒꯨꯝꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯒꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯁꯤ꯫ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯍꯪꯉꯨꯔꯣ꯫ ꯃꯨꯛꯇꯥ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯔꯤꯕ ꯊꯥꯖꯃꯥꯟꯕꯤ ꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯨꯛꯇꯥ ꯁꯅꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯆꯥꯎꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ? ꯄꯥꯕꯨꯡ, ꯑꯩ ꯅꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯅꯧꯅ ꯍꯣꯡꯂꯛꯄꯅꯤ꯫ ꯑꯣ, ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯥꯝꯃꯤ, ꯈꯨꯜꯁꯤꯗ ꯂꯩꯒꯗ꯭ꯔꯥ? ꯈꯪꯗꯦꯅꯦꯍꯦ, ꯄꯥꯕꯨꯡꯁꯨ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯃꯄꯥꯟꯒꯨꯝꯕꯁꯦ ꯄꯥꯛꯅ ꯊꯣꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯨꯛꯇꯥ ꯁꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ ꯀꯧꯒꯗ꯭ꯔꯥ? ꯊꯕꯛꯇꯣ ꯑꯩ ꯇꯧꯒꯦ, ꯑꯗꯣ ꯁꯦꯜ ꯀꯌꯥ ꯄꯤꯗꯣꯏꯅꯣ? ꯈꯪꯗꯦꯅꯦ, ꯃꯤꯅ ꯄꯤꯅꯕ ಚಾಂಗ್ꯗꯣ ꯑꯗꯨꯝ ꯄꯤꯒꯦ꯫ ꯃꯄꯨ ꯂꯩꯕꯥꯛ ꯆꯥꯎꯅ ꯃꯁꯨ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯍꯣꯔꯦꯟꯅꯦ ꯅꯪ ꯄꯥꯕꯨꯡꯒ ꯅꯃꯥꯒꯅ ꯌꯥꯔꯣꯏ, ꯑꯃꯨꯛ ꯋꯥꯊꯤ ꯆꯥꯅꯅꯕ ꯇꯧꯒꯅꯨ꯫ ꯑꯁ, ꯏꯄꯨꯁꯤꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ, ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯑꯁꯨꯝ ꯅꯛꯄꯁꯤꯕꯨ꯫ ꯏꯕꯨꯡꯉꯣ, ꯑꯇꯣꯞꯄꯗ ꯊꯤꯔꯨꯔꯣ꯫ ꯏꯄꯨ, ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯆꯠꯀꯦꯕ꯫ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯗꯤ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ? ꯃꯈꯣꯏꯅ ꯑꯌꯨꯛꯇ ꯊꯕꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯣꯟꯅ ꯆꯠꯀꯦꯕ꯫ ꯂꯩꯕꯥꯛ ꯆꯥꯎꯁꯨ ꯃꯁꯨ ꯅꯨꯄꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯔꯝꯃꯤ꯫ ꯃꯨꯛꯇꯥ ꯁꯅꯥꯅ ꯊꯥꯖꯃꯥꯟꯕꯤꯗ, ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯄ ꯍꯧꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯊꯥꯖꯃꯥꯟꯕꯤ ꯃꯃꯥ ꯃꯄꯥꯅ ꯑꯌꯨꯛꯇ ꯊꯕꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯣꯟꯅ ꯃꯨꯛꯇꯥ ꯁꯅꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯃꯨꯛꯇꯥ ꯁꯅꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯌꯥꯏꯁꯥꯒꯁꯨ ꯃꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯌꯥꯏꯁꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯏꯁꯥꯁꯨ ꯊꯥꯖꯃꯥꯟꯕꯤꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯌꯥꯏꯁꯥꯅ, ꯊꯥꯖꯃꯥꯟꯕꯤ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ? ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯌꯥꯏꯁꯥ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯌꯥꯏꯁꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯅꯣꯏ ꯏꯃꯥꯅ ꯈꯪꯉꯛꯑꯕꯗꯤ ꯑꯩ ꯌꯥꯝ ꯀꯤꯖꯩ꯫ ꯀꯩꯒꯤ ꯀꯤꯔꯤꯕ? ꯃꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ? ꯑꯩꯒ ꯅꯪꯒ ꯌꯦꯡꯅꯔꯨꯕꯗ ꯌꯥꯝ ꯈꯦꯠꯅꯩ, ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫
ꯑꯁ ꯑꯗꯨꯒꯤꯕꯨ ꯅꯨꯡꯁꯤꯅꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯌꯥꯏꯁꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯒ ꯌꯥꯏꯁꯥꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯇꯥꯡꯁꯅꯥ ꯊꯥꯖꯃꯥꯟꯕꯤꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯇꯣꯝꯇ ꯀꯩꯅꯣ ꯍꯟꯗꯛꯁꯦ ꯊꯥꯖꯃꯥꯟꯕꯤꯁꯦ ꯑꯩꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯄ ꯈꯨꯗꯤꯡ ꯂꯩꯔꯝꯗ꯭ꯔꯤꯕꯁꯦ? ꯅꯠꯇꯦ, ꯃꯥꯁꯦ ꯀꯥꯏ ꯆꯠꯂꯤꯖꯥꯠꯅꯣ? ꯀꯨꯏꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯎꯗꯕ꯫ ꯉꯁꯤꯗꯤ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯌꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯔꯨꯔꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡꯁꯅꯥ ꯊꯥꯖꯃꯥꯟꯕꯤ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯑꯇꯥꯡꯁꯅꯥ ꯂꯥꯛꯄꯗꯨꯗ ꯂꯩꯕꯥꯛ ꯆꯥꯎꯅ "ꯏꯕꯨꯡꯉꯣ, ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯄꯤꯔꯤꯌꯦ?" "ꯍꯣꯏ ꯄꯨ, ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯤꯁꯤꯕꯣ?" "ꯌꯨꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯏꯕꯣ, ꯊꯥꯖꯃꯥꯟꯕꯤꯗꯤ?" "ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯏꯁꯨ ꯅꯨꯄꯤ ꯈꯛꯇ ꯍꯪꯉꯤꯁꯤꯕꯣ? ꯅꯠꯇꯦ, ꯏꯁꯨ ꯅꯨꯄꯤꯁꯤꯕꯨ ꯅꯃꯥꯟꯅꯕꯔꯥꯕ?" "ꯑꯁ ꯏꯕꯨꯁꯤꯃ, ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯊꯥꯖꯃꯥꯟꯕꯤ ꯁꯨꯡꯂꯩ ꯂꯩꯔꯝꯗ꯭ꯔꯤꯁꯦ? ꯅꯠꯇꯦ, ꯃꯥꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦꯕ? ꯑꯥꯗ ꯂꯧꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯁꯨ ꯂꯥꯛꯇꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯍꯪꯂꯒꯁꯨ ꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏ." "ꯏꯕꯨꯡꯉꯣ, ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯒꯅꯨ꯫ ꯏꯁꯨ ꯊꯥꯖꯃꯥꯟꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ." "ꯑꯦ, ꯑꯗꯣ ꯃꯥꯒꯤ ꯏꯃꯥ ꯕꯕꯥꯅꯗꯤ ꯈꯪꯕ꯭ꯔꯣ?" "ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯝꯇꯅ ꯈꯪꯗꯦ, ꯑꯩ ꯈꯛꯇꯅ ꯈꯪꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯑꯌꯨꯛꯇ ꯊꯕꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯣꯟꯅ ꯆꯠꯄꯅꯤ." "ꯑꯁ ꯏꯄꯨ, ꯀꯩꯒꯤ ꯆꯠꯍꯜꯂꯤꯅꯣ? ꯃꯤ ꯂꯩꯁꯥꯕꯤꯁꯤꯕꯨ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯗꯥꯏꯅꯦ?" "ꯂꯩꯕꯅꯤ꯫ ꯈꯪꯗꯦꯗ, ꯃꯥꯒ ꯉꯥꯡꯅꯕꯁꯦ ꯌꯥꯝ ꯋꯥꯏ꯫ ꯑꯩꯅꯗꯤ ꯆꯠꯀꯅꯣ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯛꯌꯥ ꯌꯥꯗꯦ." ꯃꯇꯝꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯑꯦ, ꯏꯁꯨ ꯍꯜꯂꯛꯑꯦꯗꯅ? ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯑꯗꯤ?" "ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯜꯂꯝꯃꯦ ꯉꯁꯤꯗꯤ꯫ ꯆꯥꯛꯇꯤ ꯏꯅꯦ ꯁꯅꯥꯍꯟꯕꯤꯅ ꯊꯣꯡꯉꯒꯦ ꯍꯥꯏ." "ꯑꯦ, ꯏꯕꯨꯡ ꯑꯇꯥꯡꯁꯨ ꯂꯩꯕꯤꯔꯝꯃꯦ?" "ꯍꯣꯏ ꯍꯣꯏ, ꯃꯥꯗꯤ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯇꯕꯗꯨꯗ ꯈꯪꯉꯝꯃꯔꯣꯏ." "ꯊꯥꯖ, ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯆꯠꯂꯨꯔꯅꯨ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." "ꯑꯦ, ꯅꯪꯁꯨ ꯑꯩꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯈꯪꯉꯝꯕꯣꯏꯔꯦ?" "ꯏꯄꯨꯅ ꯉꯁꯥꯏ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯃꯈꯣꯏꯅ ꯈꯪꯂꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯩ ꯆꯥꯔꯅꯤ." "ꯍꯥꯏꯗꯣꯛꯑꯣꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯆꯠꯂꯤꯗꯣ? ꯅꯪꯒꯤ ꯁꯦꯜ ꯋꯥꯠꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯆꯠꯀꯅꯨꯀꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯋꯥꯁꯨ ꯋꯥꯗꯅ ꯏꯅꯛ ꯅꯛꯄ ꯌꯨꯝꯗꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯔꯝꯂꯒ ꯁꯦꯜ ꯇꯥꯟꯕꯗꯨꯅ ꯐꯠꯇ꯭ꯔꯣ?" "ꯑꯁ, ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯍꯟꯒꯦ? ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯗꯨꯕꯣ? ꯅꯪ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯈꯪꯂꯗꯤ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯆꯠꯂꯨꯔꯅꯨ." "ꯈꯪꯉꯣꯏꯗ ꯏꯕꯨꯡ. ꯏꯕꯨꯡꯅ ꯍꯥꯏꯕꯤꯒꯅꯨ. ꯈꯪꯗꯅꯕ ꯍꯣꯠꯅꯒꯦ." "ꯍꯣꯏ ꯍꯣꯏ. ꯑꯗꯣ ꯈꯔ ꯊꯨꯅ ꯇꯣꯛꯅꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯈꯪꯉꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯣꯏꯅ ꯅꯪꯕꯨ ꯊꯕꯛ ꯀꯔꯤꯁꯨ ꯁꯨꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯃꯣꯏꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯁꯦꯁꯦ, ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯇꯥꯡꯁꯅꯥꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯑꯆꯥꯄꯣꯠ ꯄꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯁꯅꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯆꯥꯎꯅ ꯃꯁꯨ ꯅꯨꯄꯤꯗ "ꯃꯥꯒꯤꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯅꯦꯍꯦ. ꯅꯨꯡꯇꯤꯒꯤ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯏ." "ꯑꯁ ꯏꯄꯨꯁꯤꯃ, ꯃꯤꯅ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤ." "ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯠꯇꯦꯅꯦꯍꯦ, ꯏꯄꯨꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯦ." "ꯍꯣ, ꯉꯥꯡꯍꯧꯔꯣ, ꯑꯩ ꯏꯃꯨꯡꯗ ꯆꯪꯖꯔꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯑꯇꯥꯡꯁꯅꯥꯗꯤ ꯊꯥꯖꯃꯥꯟꯕꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯏꯁꯥꯒ ꯅꯨꯡꯁꯤꯅꯔꯝꯂꯕꯗꯤ ꯍꯥꯏꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯥꯒ ꯊꯥꯖꯃꯥꯟꯕꯤꯒ ꯁꯨꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯂꯣꯏꯅꯔꯛꯄ ꯑꯣꯏꯕꯅ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯖꯃꯥꯟꯕꯤꯅ ꯌꯥꯏꯁꯥꯗ "ꯌꯥꯏꯁꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ. ꯊꯥꯖ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯍꯥꯏꯒꯦ. ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ." "ꯀꯔꯤꯒꯤ ꯃꯇꯥꯡ ꯆꯥꯕꯅꯣ? ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯅꯪ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯑꯩ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯃꯤꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯅꯤ ꯃꯤꯅ? ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯈꯪꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ. ꯑꯗꯨꯅ ꯃꯤꯅ ꯈꯪꯂꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯦ." "ꯊꯥꯖ, ꯇꯞꯅ ꯉꯥꯡꯉꯨ. ꯏꯃꯥꯁꯨ ꯂꯩꯕꯅꯤ. ꯏꯃꯥꯅ ꯇꯥꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ." "ꯍꯣꯏ, ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯤꯗꯅ."
ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯏꯃꯥꯗ ꯍꯥꯏꯒꯦ ꯑꯗꯨꯒ ꯏꯃꯥꯅ ꯌꯥꯔꯛꯑꯗꯤ ꯆꯦꯜꯂꯁꯤ ꯑꯣ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯏꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯍꯥꯏꯗꯦꯗꯅ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯉꯁꯤꯃꯨꯛ ꯆꯦꯜꯂꯁꯤ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯏꯁꯥꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ ꯇꯥꯔꯝꯃꯤ ꯁꯅꯥꯍꯟꯕꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯊꯥꯖꯃꯥꯟꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯅꯥꯍꯟꯕꯤꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯒ ꯌꯥꯏꯁꯥꯅ ꯊꯥꯖ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯒꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯋꯥꯐꯝ ꯄꯨꯝꯕ ꯏꯃꯥꯗ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯀꯩꯝꯇ ꯋꯥꯒꯅꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯥ ꯃꯃꯥꯅ ꯎꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯀꯥꯗ ꯄꯨꯔꯞ ꯆꯪꯂꯛꯂꯝꯃꯤ ꯏꯅꯦ ꯀꯩ ꯇꯥꯛꯄꯤꯒꯗꯕꯅꯣ ꯊꯥꯖꯃꯥꯟꯕꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯅꯨ ꯂꯩꯁꯥꯕꯤꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯅꯃꯥꯒꯅ ꯈꯪꯈ꯭ꯔꯕꯗꯤ ꯅꯪ ꯆꯩꯕꯤꯔꯅꯤ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯂꯥꯛꯑꯅꯨꯀꯣ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯤꯅ ꯂꯥꯛꯑꯅꯨ ꯍꯥꯏꯔꯕꯅꯤꯅ ꯌꯥꯅꯤꯡꯗ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯅꯪꯒꯤ ꯑꯋꯥꯃꯜꯁꯦ ꯄꯨꯈꯣ ꯊꯥꯖꯃꯥꯟꯕꯤ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯊꯥꯖꯃꯥꯟꯕꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯅꯥꯍꯟꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ ꯃꯁꯤꯒꯤ ꯂꯥꯏꯔꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯒꯅꯨ ꯋꯥꯐꯝ ꯑꯁꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯅꯪꯅꯦ ꯅꯨꯄꯤꯗꯨꯒ ꯌꯥꯝ ꯊꯨꯅ ꯀꯥꯏꯅꯧ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯣ ꯅꯪ ꯅꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯅꯆꯥꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯒꯦ ꯑꯁꯣꯝꯗ ꯊꯥꯖꯃꯥꯟꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ ꯃꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯕꯥꯛ ꯆꯥꯎꯁꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯊꯥꯖ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯤ ꯅꯃꯥꯈꯣꯏꯁꯨ ꯍꯜꯂꯛꯑꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ ꯊꯥꯖꯃꯥꯟꯕꯤ ꯃꯄꯨ ꯂꯥꯛꯄꯗꯨꯗ ꯀꯞꯂꯝꯕꯗꯨ ꯈꯪꯈꯤꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯏꯄꯣ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯏꯁꯨꯕꯨ ꯀꯔꯤ ꯉꯝꯗꯕ ꯌꯥꯎꯔꯒꯦ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯆꯥꯎ ꯃꯁꯨ ꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯅꯣꯡꯂꯩꯒ ꯁꯤꯖꯒꯁꯨ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯅ ꯅꯁꯨ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯍꯧꯖꯤꯛꯃꯛ ꯑꯃꯥꯏꯕꯗ ꯄꯨꯔꯨꯁꯤꯔꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯃꯁꯥꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯄꯨꯔꯁꯤ ꯑꯗꯨꯗꯤ ꯅꯨꯄꯤ ꯆꯥꯛꯁꯨ ꯊꯣꯡꯉꯝꯈꯤꯔꯣই ꯆꯥꯛꯁꯦ ꯅꯪ ꯑꯝꯇ ꯍꯥꯟꯅ ꯊꯣꯡꯉꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯇꯞꯅ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ ꯁꯤꯖ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯂꯩꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯍꯥꯏ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯐꯔꯦ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯂꯨꯔꯅꯨ ꯅꯆꯥꯅꯨꯄꯤꯁꯦ ꯁꯪꯉꯝꯃꯨ ꯍꯣꯏ ꯑꯩꯁꯨ ꯆꯠꯂꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯀꯦ ꯍꯥꯏꯔꯤꯔꯣ ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯣ ꯇꯜꯂꯦ ꯑꯗꯨꯗꯤ ꯊꯣꯡꯉꯨꯔꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯤꯖ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯊꯥꯖ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯅꯨꯃꯤꯠ ꯌꯧꯔꯦ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯍꯣꯏ ꯆꯥꯎꯔꯣ ꯍꯥꯏ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯅꯅꯕ ꯇꯧꯁꯤ ꯉꯔꯥꯡꯁꯨ ꯆꯥꯗꯦ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯝꯇ ꯄꯣꯛꯇꯦ ꯏꯃꯥ ꯍꯣꯏ ꯆꯥꯎꯔꯣ ꯍꯣꯔꯦꯟ ꯂꯥꯝꯃꯒ ꯆꯥꯔꯒꯦ ꯏꯃꯥꯈꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯊꯦꯡꯉꯅꯤ ꯏꯃꯥꯗꯤ ꯆꯠꯂꯔꯣꯏ ꯏꯆꯥꯅ ꯅꯥꯔꯒ ꯂꯩꯔꯒ ꯏꯃꯥꯅ ꯀꯝꯗꯧꯅ ꯊꯕꯛ ꯆꯠꯀꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯆꯥꯛ ꯈꯛꯇꯪ ꯆꯥꯅꯤꯡꯕ ꯄꯣꯛꯇꯕꯅꯤ ꯐꯔꯦ ꯍꯣꯔꯦꯟ ꯂꯥꯝꯃꯀꯥꯟꯗ ꯆꯥꯔꯣꯀꯣ ꯏꯃꯥ ꯍꯣꯏ ꯆꯥꯎꯔꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯆꯥꯅꯨꯄꯤꯗꯤ ꯃꯥꯗꯤ ꯆꯥꯅꯤꯡꯗꯦ ꯍꯣꯔꯦꯟ ꯂꯥꯝꯃꯀꯥꯟꯗ ꯆꯥꯔꯒꯦ ꯀꯩꯅꯣꯅꯦꯍꯦ ꯉꯔꯥꯡꯁꯨ ꯆꯥꯗꯦ ꯅꯠꯇꯦ ꯑꯃꯥꯏꯕꯗ ꯄꯨꯔꯁꯤꯔꯣ ꯃꯁꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯌꯦ ꯆꯥꯛ ꯈꯛꯇ ꯆꯥꯅꯤꯡꯕ ꯄꯣꯛꯇꯕꯅꯤ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯆꯥꯔꯁꯤ ꯊꯕꯛ ꯁꯨꯕꯗꯤꯅꯦ ꯅꯪꯗꯤ ꯆꯠꯀꯦ ꯍꯥꯏꯔꯤꯔꯣ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯔꯣ ꯑꯣ ꯅꯆꯥꯅꯨꯄꯤꯁꯦ
ꯃꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯂꯒꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ. ꯆꯨꯝꯃꯤꯅꯦ, ꯃꯄꯨꯒ ꯂꯩꯃꯤꯟꯅꯔꯁꯅꯨ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ. ꯑꯁꯨꯝꯅ ꯅꯣꯡꯂꯩꯒ ꯁꯤꯖꯒꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯖꯃꯥꯟꯕꯤ ꯌꯥꯏꯁꯥꯈꯣꯏꯗ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯃꯥꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯄꯨ ꯂꯩꯕꯥꯛ ꯆꯥꯎꯅ, "ꯍꯥꯏ ꯊꯥꯖ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ?" "ꯏꯄꯣ, ꯏꯅꯦ ꯁꯅꯥꯍꯟꯕꯤ ꯍꯣꯏꯗ ꯆꯧꯒꯦ." "ꯅꯠꯇꯦ, ꯅꯪꯕꯨ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯅꯨ ꯍꯥꯏꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯅꯁꯥꯁꯨ ꯉꯝꯗ꯭ꯔꯦ, ꯀꯔꯤꯒꯤ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ?" "ꯏꯄꯣ, ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕ ꯅꯠꯇꯦ, ꯑꯩꯒꯤ ꯄꯣꯠ ꯆꯩ ꯑꯃ ꯀꯥꯎꯔꯝꯃꯤ, ꯑꯗꯨ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ." "ꯀꯔꯤ ꯄꯣꯠꯅꯣ? ꯏꯄꯨ ꯂꯧꯕꯤꯔꯨꯔꯒꯦ, ꯅꯁꯥ ꯉꯝꯗꯕꯗꯨꯕꯨ." "ꯌꯥꯅꯤ ꯏꯄꯨ, ꯑꯩ ꯂꯧꯔꯨꯒꯦ, ꯀꯩꯁꯨ ꯇꯧꯗꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯌꯥꯏꯁꯥꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯌꯥꯏꯁꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯨꯔꯒꯦ ꯈꯟꯗꯨꯅ ꯌꯥꯏꯁꯥꯈꯣꯏꯗ ꯆꯠꯂꯝꯃꯤ. ꯃꯍꯥꯛꯅ ꯌꯥꯏꯁꯥꯈꯣꯏꯒꯤ ꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯌꯥꯏꯁꯥꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯗꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯖꯃꯥꯟꯕꯤ ꯂꯥꯛꯄ ꯎꯕꯗ ꯁꯅꯥꯍꯟꯕꯤꯅ, "ꯍꯩꯃꯥ, ꯊꯥꯖꯃꯥꯟꯕꯤ, ꯀꯩꯅꯣ ꯑꯩꯅ ꯂꯥꯛꯑꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯣ?" "ꯏꯅꯦ, ꯌꯥꯏꯁꯥ ꯂꯩꯕ꯭ꯔꯣ? ꯑꯩ ꯃꯥꯒ ꯑꯝꯇ ꯎꯅꯒꯦ." ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤꯅ ꯀꯤꯅ ꯀꯤꯅ ꯍꯥꯏꯖꯔꯛꯏ. ꯁꯅꯥꯍꯟꯕꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ, "ꯑꯦ, ꯃꯥꯒꯗꯤ ꯀꯔꯤꯒꯤ ꯎꯅꯒꯦ ꯍꯥꯏꯅꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯃꯥꯗꯤ ꯂꯩꯇꯤꯌꯦ, ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯝꯃꯨ." ꯊꯥꯖꯃꯥꯟꯕꯤ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ, "ꯏꯅꯦ, ꯌꯥꯏꯁꯥꯒ ꯑꯩꯈꯣꯏ..." ꯊꯥꯖꯃꯥꯟꯕꯤꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯀꯦ ꯇꯧꯕꯒ ꯁꯅꯥꯍꯟꯕꯤꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯁꯨ ꯈꯪꯉꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ. ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯨꯝꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ. ꯏꯆꯥ ꯅꯨꯄꯥꯒꯤꯗꯃꯛꯇꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯒꯗꯧꯔꯤꯕꯅꯤ. ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯏꯆꯥ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ." ꯊꯥꯖꯃꯥꯟꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, "ꯀꯩꯅꯣ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ." "ꯀꯔꯤ? ꯑꯉꯥꯡ ꯑꯗꯣ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥꯔꯥ ꯅꯠꯇꯕ꯭ꯔꯁꯨ ꯈꯪꯗꯅ ꯀꯔꯝꯅ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯗ ꯑꯄꯪꯕ ꯏꯆꯥꯁꯤ ꯅꯪꯅ ꯅꯝꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ?" "ꯅꯠꯇꯦ ꯅꯠꯇꯦ ꯏꯅꯦ, ꯑꯩꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯦ ꯌꯥꯏꯁꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯤ. ꯑꯩ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯗꯦ. ꯊꯥꯖꯗ꯭ꯔꯒ ꯃꯉꯣꯟꯗ ꯍꯪꯕꯤꯌꯨ." ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯥ ꯊꯣꯔꯛꯂꯝꯃꯤ. ꯌꯥꯏꯁꯥ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ, "ꯏꯃꯥꯒꯤ ꯌꯥꯏꯁꯥ, ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨ. ꯊꯥꯖꯃꯥꯟꯕꯤꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯔꯥ?" ꯌꯥꯏꯁꯥꯁꯨ ꯃꯃꯥꯕꯨ ꯀꯤꯕꯅ ꯑꯃꯗꯤ ꯃꯃꯥꯒꯤ ꯋꯥ ꯏꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ, "ꯀꯥꯏꯗꯅꯣꯗ ꯏꯃꯥ, ꯅꯠꯇꯦ, ꯑꯩ ꯃꯥꯒ ꯑꯔꯨꯟꯕ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ, ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯤ." ꯌꯥꯏꯁꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ, "ꯑꯣ, ꯅꯪꯅ ꯅꯃꯥꯅꯄꯥꯕꯨ ꯀꯤꯕꯒꯤꯗꯃꯛ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯠꯇ꯭ꯔꯥ? ꯄꯨꯝꯅꯃꯛꯁꯦ ꯅꯪꯕꯨ ꯊꯥꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ. ꯇꯥꯔꯦꯗꯅ ꯅꯪꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯦ. ꯏꯕꯦꯝꯃ, ꯅꯪꯁꯦ ꯉꯝꯗꯤ ꯉꯝꯃꯤꯗꯀꯣ. ꯅꯪꯅ ꯏꯆꯥ ꯅꯨꯄꯥ ꯑꯄꯪꯕꯁꯦ ꯐꯥꯅꯅꯕ ꯍꯣꯠꯅꯗꯅ. ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯆꯠꯈ꯭ꯔꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯃꯁꯤꯗꯤ ꯑꯣꯛꯇꯕꯤꯒꯤ ꯂꯩꯐꯝ ꯅꯠꯇꯦ." ꯊꯥꯖꯃꯥꯟꯕꯤ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯃꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯕ ꯑꯁꯤꯗ ꯃꯊꯃꯣꯏ ꯀꯥꯏꯅ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯊꯥꯖꯃꯥꯟꯕꯤꯅ ꯀꯞꯇꯨꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯄꯨ ꯂꯩꯕꯥꯛ ꯆꯥꯎꯅ, "ꯏꯄꯨꯒꯤ ꯊꯥꯖ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯊꯥꯖꯃꯥꯟꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯨꯕꯨ ꯀꯣꯜꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯝꯃꯤ. "ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯄꯨꯗ ꯁꯦꯡꯅ ꯍꯥꯏꯌꯨ." ꯊꯥꯖ ꯋꯥꯔꯤ ꯑꯁꯤ ꯂꯣꯠꯄꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯨꯗ ꯂꯤꯔꯝꯃꯤ. ꯂꯩꯕꯥꯛ ꯆꯥꯎꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯂꯩ ꯑꯃꯗꯤ ꯁꯤꯖꯁꯨ ꯍꯜꯂꯛꯂꯝꯃꯤ. ꯂꯩꯕꯥꯛ ꯆꯥꯎꯒ ꯊꯥꯖꯃꯥꯟꯕꯤꯒꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯂꯥꯛꯄ ꯑꯗꯨ ꯈꯪꯂꯝꯈꯤꯗꯦ. ꯅꯣꯡꯂꯩꯅ ꯄꯥꯈꯠꯅ, "ꯍꯥꯏ, ꯀꯩꯒꯤꯅꯣ ꯅꯁꯨ ꯅꯄꯨꯅ ꯀꯞꯃꯤꯟꯅꯔꯝꯂꯤꯕꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯋꯥꯔꯤꯗꯨ ꯂꯣꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯕꯥꯛ ꯆꯥꯎꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧꯒꯗ ꯂꯤꯔꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯁꯤꯖꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ, "ꯍꯩ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯀꯔꯤꯒꯤ ꯁꯤꯗ꯭ꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯊꯟꯇ ꯁꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ, ꯇꯨꯀꯠꯆꯩ! ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." "ꯏꯃꯥ, ꯑꯩ ꯂꯥꯜꯂꯤ. ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ." "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯣ? ꯂꯥꯛꯑꯣ, ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯩꯈꯣꯏꯗ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ." ꯁꯤꯖ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯠꯅ ꯆꯤꯡꯗꯨꯅ ꯁꯅꯥꯍꯟꯕꯤ ꯍꯣꯏꯗ ꯄꯨꯔꯝꯃꯤ.
ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯤꯖꯈꯣꯏꯗꯣ ꯁꯅꯥꯍꯟꯕꯤ ꯍꯣꯏꯗ ꯌꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯨꯛꯇꯥꯁꯅꯥ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯅꯝꯃ, ꯅꯆꯥꯅꯨꯄꯥ ꯀꯧꯊꯣꯔꯛꯑꯣ." "ꯑꯦ, ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯅ ꯏꯆꯥꯅꯨꯄꯥ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯧꯒꯗꯣꯔꯤꯕ?" ꯅꯣꯡꯂꯩꯅ "ꯏꯆꯦ, ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯁꯦ. ꯅꯆꯥꯅꯨꯄꯥꯗꯣ ꯀꯧꯊꯣꯔꯛꯑꯣ." ꯃꯇꯝꯗꯨꯗ ꯌꯥꯏꯁꯥ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯁꯥ ꯁꯤꯖꯅ "ꯏꯕꯨꯡꯉꯣ ꯌꯥꯏꯁꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯔꯒ ꯅꯃꯥ ꯅꯄꯥꯗ ꯂꯩꯅꯗꯦ ꯍꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯤ? ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯣ?" ꯌꯥꯏꯁꯥ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯆꯥꯅꯨꯄꯥꯗ "ꯏꯃꯥꯒꯤ ꯌꯥꯏꯁꯥ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ? ꯈꯣꯝꯃꯨ." "ꯑꯁꯦꯡꯕꯅꯤ, ꯑꯩ ꯊꯥꯖꯃꯥꯟꯕꯤꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗꯦ." "ꯇꯥꯔꯦꯗꯅ, ꯏꯆꯥꯅꯨꯄꯥꯅ ꯅꯆꯥꯅꯨꯄꯤꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯁꯦ ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯅꯃꯥꯏ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯣꯏ ꯁꯦꯜ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯒꯦ?" "ꯏꯅꯝꯃ, ꯅꯪꯁꯨ ꯅꯨꯄꯤꯅꯤ. ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯌꯨ. ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯤ. ꯍꯧꯖꯤꯛꯇ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯆꯥꯅꯨꯄꯤꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗꯦ ꯍꯥꯏꯕꯗꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯅꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯃꯥꯟꯅꯔꯒ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯁꯦ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯕꯨ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯂꯕꯒꯦ?" ꯃꯨꯛꯇꯥꯁꯅꯥꯅ "ꯌꯥꯔꯦ, ꯅꯈꯣꯏ ꯊꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ. ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯔꯣꯏ. ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯏꯆꯥꯅꯨꯄꯥꯗ ꯅꯝꯗꯨꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤꯁꯦ ꯏꯃꯧ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ." ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯁꯤꯖꯈꯣꯏꯗꯣ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯣꯡꯂꯩꯅ ꯀꯞꯂꯒ ꯃꯆꯥꯅꯨꯄꯤꯗ "ꯏꯄꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅꯤ. ꯏꯆꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯨꯡꯅꯍꯟꯕ ꯉꯝꯗ꯭ꯔꯦ. ꯃꯁꯤꯒꯤꯗꯃꯛꯇ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨ." "ꯅꯠꯇꯦ ꯅꯠꯇꯦ ꯄꯥꯕꯨꯡ, ꯄꯨꯝꯅꯃꯛ ꯅꯆꯥꯒꯤ ꯏꯔꯥꯜꯅꯤ. ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯅꯅꯤ." ꯋꯥꯐꯝ ꯄꯨꯝꯕ ꯑꯇꯥꯡꯁꯅꯥ ꯈꯣꯏꯁꯨ ꯇꯥꯔꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯅꯣꯡꯂꯩ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯁꯤꯖꯗ "ꯏꯇꯥ, ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯑꯆꯨꯝꯕꯔꯥ?" ꯁꯤꯖꯅ ꯀꯞꯂꯒ "ꯃꯥꯅꯤ ꯏꯇꯥ, ꯃꯁꯤꯔꯣ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯒꯤ ꯃꯍꯩ. ꯁꯤꯅꯤꯡꯉꯤ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯈꯨꯜꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯏ ꯑꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ." "ꯁꯤ ꯌꯥꯔꯦ ꯇꯣ, ꯃꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯤꯡꯉꯝꯗꯕ ꯑꯃ ꯂꯥꯛꯀꯅꯤ." ꯊꯥꯖꯃꯥꯟꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯄꯦꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎꯅ "ꯏꯇꯥꯎ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯀꯩꯃꯇ ꯈꯜꯂꯨꯔꯅꯨ." ꯑꯇꯥꯡꯁꯅꯥ ꯊꯥꯖꯃꯥꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕꯁꯨ ꯊꯥꯖꯃꯥꯟꯕꯤꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤ꯫ ꯑꯇꯥꯡꯁꯅꯥꯅ ꯁꯤꯖꯗ "ꯏꯃꯥ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯊꯥꯖꯗ ꯆꯩꯕꯤꯔꯨꯔꯅꯨ, ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ. ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯃꯊꯟꯇ ꯁꯤꯅꯅꯕ ꯍꯣꯠꯅꯔꯝꯒꯅꯤ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯥꯡꯁꯅꯥ ꯊꯃꯣꯏ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯗꯕꯅꯤꯅ ꯊꯥꯖꯃꯥꯟꯕꯤꯅ ꯌꯥꯏꯁꯥꯗꯣ ꯏꯅꯥꯛ ꯈꯨꯜꯂꯤ, ꯃꯉꯣꯟꯗ ꯂꯩꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯈꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯎꯕꯗ ꯊꯤꯅ ꯊꯤꯅꯁꯨ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯖꯃꯥꯟꯕꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯅꯣꯡꯂꯩꯒ ꯁꯤꯖꯒ ꯎꯄꯥꯏ ꯂꯩꯇꯕꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯇꯥꯡꯁꯅꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥ ꯊꯣꯏꯅꯨꯗ "ꯏꯃꯥ, ꯊꯥꯖꯁꯦ ꯃꯧ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ. ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯦ. ꯀꯔꯤ ꯇꯧꯔꯒ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ? ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯊꯃꯣꯏꯁꯤꯡꯅ ꯅꯨꯡꯁꯤ. ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯆꯠꯇꯨꯅ ꯍꯥꯏꯅꯕꯤꯌꯨ." "ꯏꯃꯥꯒꯤ ꯁꯅꯥ, ꯃꯥꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ. ꯅꯣꯏ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯛꯑꯣꯏ." ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯖꯥꯎꯅ ꯃꯆꯥꯅꯨꯄꯥꯗ "ꯏꯆꯥꯕꯨ ꯏꯄꯥꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ. ꯏꯆꯥꯅꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯏꯄꯥꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯆꯥꯒꯤꯗꯃꯛꯇ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ. ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯅꯃꯥꯒ ꯆꯠꯇꯨꯅ ꯍꯥꯏꯅꯕꯤꯒꯦ." "ꯑꯁ, ꯅꯨꯄꯥ, ꯇꯥꯍꯥꯈꯤꯅꯨ. ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯏꯁꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗꯤ ꯀꯣꯟꯅ ꯈꯟꯅꯁꯤ." "ꯅꯨꯄꯤ, ꯀꯩꯗꯧꯕꯩ ꯍꯥꯏꯔꯛꯇꯣꯏꯅꯣ? ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯂꯕꯕꯨ." "ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ, ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ." "ꯐꯔꯦ ꯐꯔꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯄꯣꯛꯄ ꯂꯣꯏꯔꯒ ꯑꯣꯏꯅ ꯍꯥꯏꯕ ꯆꯠꯂꯨꯔꯁꯤ." "ꯑꯗꯨꯅ ꯐꯔꯅꯤ." ꯑꯇꯥꯡꯁꯅꯥ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯕꯨ ꯊꯧꯒꯠꯄꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯑꯁꯨꯛ ꯐꯕ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯅ ꯐꯪꯖꯕ
ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯅ ꯐꯪꯖꯒꯦ ꯃꯄꯥꯅꯁꯨ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ ꯏꯆꯥ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯍꯣ ꯌꯥꯔꯦꯗ ꯈꯔ ꯀꯣꯟꯅꯔꯗꯤ ꯅꯄꯥ ꯅꯆꯥꯗ ꯉꯥꯏꯔꯦ ꯅꯨꯡꯁꯤꯅꯔꯤꯁꯦ ꯏꯕꯨꯡꯉꯣ ꯅꯄꯥꯒ ꯀꯣꯟꯅꯔꯒ ꯂꯩꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯊꯥꯖꯃꯥꯟꯕꯤꯅ ꯆꯥꯅꯅꯕ ꯀꯩꯊꯦꯜ ꯆꯠꯂꯒ ꯍꯩꯔꯥꯒꯨꯝꯕ ꯈꯔ ꯂꯩꯔꯒ ꯊꯤꯜꯂꯨꯆꯣ ꯆꯠꯂꯣ ꯑꯇꯥꯡꯁꯅꯥ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯔꯒ ꯊꯥꯖꯃꯥꯟꯕꯤꯅ ꯆꯥꯅꯅꯕ ꯀꯩꯊꯦꯜꯗꯒꯤ ꯍꯩꯔꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯁꯤꯖꯅ ꯏꯃꯥꯒꯤ ꯊꯥꯖ ꯅꯪ ꯑꯋꯥꯕ ꯊꯕꯛ ꯀꯩꯁꯨ ꯁꯨꯕ ꯌꯥꯗꯦꯀꯣ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯍꯩꯔꯥꯒꯨꯝꯕ ꯈꯔ ꯂꯩꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯂꯩꯔꯛꯀꯦ ꯃꯇꯝ ꯑꯗꯨꯗ ꯑꯇꯥꯡꯁꯅꯥꯅ ꯍꯩꯔꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯊꯥꯖꯃꯥꯟꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯥꯖ ꯁꯦ ꯅꯪꯒꯤ ꯆꯥꯅꯅꯕ ꯍꯩꯔꯥ ꯈꯔ ꯂꯩꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨ ꯑꯁ ꯏꯕꯣꯡ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯀꯩꯒꯤ ꯃꯌꯥꯝ ꯂꯩꯔꯛꯏꯅꯣ ꯂꯧꯁꯤꯜꯂꯨ ꯅꯪꯅ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯣꯏꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏ ꯍꯥꯏꯔꯒ ꯍꯩꯔꯥꯁꯤꯡꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯑꯇꯥꯡꯁꯅꯥ ꯅꯪꯅ ꯏꯆꯥꯅꯨꯄꯤꯒꯤ ꯍꯣꯠꯅꯕꯤꯕꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯪꯒꯤ ꯂꯃꯟ ꯑꯁꯤꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯀꯩꯒꯤ ꯂꯃꯟꯅꯣꯗ ꯏꯃꯥ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯂꯧꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯋꯥꯔꯕꯁꯨ ꯉꯥꯏꯍꯥꯛ ꯅꯆꯜ ꯊꯥꯖꯁꯦ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯧꯗ ꯆꯠꯈꯤꯔꯝꯃꯤ ꯏꯕꯣꯡ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯤ ꯅꯪꯗꯤ ꯆꯥꯗ꯭ꯔꯤ ꯏꯔꯨ ꯍꯥꯟꯅ ꯂꯨꯖꯒꯦ ꯇꯧꯕꯅꯤ ꯏꯃꯥꯁꯦ ꯏꯁꯤꯡ ꯁꯣꯝꯗ ꯁꯣꯛꯄꯤꯔꯝꯗꯦ ꯏꯄꯨꯁꯨ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯌꯥꯅꯤ ꯑꯩ ꯁꯣꯛꯄꯤꯒꯦ ꯌꯥꯅꯤ ꯏꯕꯨꯡ ꯑꯩ ꯑꯣꯏꯅ ꯁꯣꯛꯎꯔꯒꯦ ꯏꯕꯨꯡꯅ ꯃꯇꯦꯡ ꯄꯥꯡꯃꯟꯕꯒꯤ ꯌꯥꯝ ꯏꯀꯥꯏꯔꯤ ꯀꯩꯒꯤ ꯏꯀꯥꯏꯔꯤꯅꯣ ꯑꯩꯅ ꯑꯣꯏꯅ ꯁꯣꯛꯎꯔꯒꯦ ꯅꯁꯥꯗꯣ ꯋꯥꯍꯟꯒꯅꯨ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡꯁꯅꯥꯅ ꯄꯥꯇ꯭ꯔ ꯑꯃ ꯄꯨꯔꯒ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯖꯃꯥꯟꯕꯤꯅ ꯃꯇꯣꯝꯇ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯇꯥꯡꯁꯅꯥ ꯍꯜꯂꯛꯂꯝꯃꯤ ꯁꯦ ꯊꯥꯖ ꯅꯪꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯤ ꯏꯔꯨꯖꯔꯨꯔꯣ ꯆꯥꯛꯇꯣ ꯑꯩꯅ ꯊꯤꯔꯝꯃꯒꯦ ꯏꯕꯣꯡ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯌꯥꯏꯁꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯂꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯒꯨꯝꯅ ꯃꯥꯅꯁꯨ ꯇꯧꯕꯤꯔꯝꯒꯅꯤꯀꯣ ꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯅꯦ ꯑꯋꯥꯕ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯥꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯈꯜꯂꯔꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯈꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ ꯊꯥꯖꯃꯥꯟꯕꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯄꯁꯤꯗ ꯑꯇꯥꯡꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯑꯇꯥꯡꯁꯅꯥꯅ ꯅꯨꯡꯁꯤꯅ ꯃꯦꯂꯩꯁꯅꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯔꯝꯃꯤ ꯑꯇꯥꯡꯁꯅꯥꯅ ꯃꯦꯂꯩꯁꯅꯥꯕꯨ ꯃꯥꯒꯤ ꯃꯆꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯇꯥꯡꯁꯅꯥꯅ ꯃꯦꯂꯩꯁꯅꯥꯕꯨ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯕ ꯎꯔꯒ ꯊꯥꯖꯃꯥꯟꯕꯤꯗꯤ ꯑꯇꯥꯡꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯑꯁꯣꯝꯗꯅ ꯌꯥꯏꯁꯥ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯃꯥ ꯁꯅꯥꯍꯟꯕꯤꯗ ꯏꯃꯥ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯋꯥ ꯏꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯤꯒ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯒꯗꯕꯅꯤ ꯁꯅꯥꯍꯟꯕꯤꯒ ꯃꯨꯛꯇꯥꯁꯅꯥꯒ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕꯗꯨ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯥꯖꯃꯥꯟꯕꯤ ꯈꯣꯏꯗ ꯆꯠꯇꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯨꯒꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨꯁꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯥ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯈꯣꯏꯗ ꯆꯠꯅꯅꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯑꯇꯥꯡꯁꯅꯥꯅ ꯃꯄꯥꯕꯨꯡꯗ ꯄꯥꯕꯨꯡ ꯍꯥꯏꯅꯈꯤꯕꯗꯣ ꯊꯥꯖꯅ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗꯤ ꯍꯣꯏꯅꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯍꯧꯖꯤꯛꯃꯛ ꯅꯃꯥꯒ ꯑꯩꯒ ꯆꯠꯂꯨꯔꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎꯒ ꯊꯣꯏꯅꯨꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯥꯖꯃꯥꯟꯕꯤ ꯈꯣꯏꯗ ꯆꯠꯂꯝꯃꯤ ꯃꯪꯂꯦꯝꯖꯥꯎꯒ ꯊꯣꯏꯅꯨꯒꯅ ꯂꯥꯛꯄ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯄꯥꯕꯨꯡ ꯏꯃꯥ ꯆꯪꯉꯛꯑꯣ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ ꯍꯣꯏ ꯅꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯤ ꯏꯃꯨꯡꯗ ꯂꯩꯌꯦ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯁꯤꯖꯒ ꯅꯣꯡꯂꯩꯒ ꯊꯣꯔꯛꯂꯝꯃꯤ ꯏꯇꯥꯎ ꯀꯔꯤ ꯂꯩꯔꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯄꯣꯠꯁꯛ ꯑꯃꯠꯇ ꯅꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯄꯤꯕꯤꯒꯗ꯭ꯔꯥ ꯄꯤꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗꯒꯤꯕꯨ ꯀꯔꯤ ꯄꯣꯠꯁꯛꯅꯣꯅꯦ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯣꯠꯁꯛ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯄꯤꯔꯒꯦ ꯀꯩꯅꯣ ꯏꯇꯥꯎ ꯂꯥꯟꯅ ꯂꯧꯕꯤꯕꯗꯤ ꯌꯥꯗꯦ ꯅꯆꯥꯅꯨꯄꯤ ꯊꯥꯖꯁꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ
ꯏꯆꯥꯅꯨꯄꯥ ꯑꯇꯥꯡ ꯁꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯀꯨꯏꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯆꯤꯜ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄ ꯁꯨꯛꯉꯝ ꯉꯝꯗꯕꯅꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ, ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯗꯤ ꯄꯥꯈꯪꯅꯤ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯆꯥ ꯂꯩꯔꯕꯤ, ꯃꯤꯅ ꯏꯇꯥꯎꯈꯣꯏꯕꯨ ꯀꯩꯁꯨ ꯎꯁꯤꯠꯄꯤꯔꯣꯏ꯫ ꯊꯥꯅꯨꯡꯂꯩ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ, ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯄ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯈꯟꯖꯗꯦ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯤ ꯊꯥꯖꯁꯦ ꯏꯃꯧ ꯑꯣꯏꯅꯤꯡꯕꯒꯤ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ, ꯃꯁꯤꯗ ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯥꯕꯤꯌꯨ, ꯑꯗꯨꯒ ꯅꯁꯨ ꯅꯨꯄꯤ ꯃꯦꯂꯩ ꯁꯅꯥ ꯑꯁꯤꯁꯨ ꯏꯁꯨ ꯁꯛꯅ ꯌꯣꯛꯆꯔꯒꯦ꯫ ꯏꯇꯥ, ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤ꯫ ꯊꯥꯖ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯊꯥꯖꯃꯥꯟꯕꯤꯁꯨ ꯑꯇꯥꯡ ꯁꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯑꯁꯤꯗ ꯑꯇꯥꯡ ꯁꯅꯥꯒ ꯂꯨꯍꯣꯡꯕꯗ ꯌꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯥꯁꯨ ꯊꯥꯖꯃꯥꯟꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯁꯥ ꯂꯥꯛꯄꯗꯨ ꯎꯔꯒ ꯊꯥꯖꯃꯥꯟꯕꯤꯅ, "ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ?" "ꯊꯥꯖ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯥ ꯏꯄꯥ ꯀꯅꯥꯁꯨ ꯀꯤꯗ꯭ꯔꯦ, ꯅꯪꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯒꯅꯤ." "ꯉꯁꯤ ꯅꯪꯅ ꯅꯃꯥ ꯅꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥꯁꯦ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯦꯟꯈ꯭ꯔꯦ, ꯅꯪ ꯊꯨꯅ ꯆꯠꯈ꯭ꯔꯣ." "ꯊꯥꯖ, ꯑꯩ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤ, ꯑꯩ ꯂꯥꯜꯂꯤ, ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯂꯒ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯅꯪ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯍꯤꯡꯉꯨꯔꯁꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯥ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯈꯞꯂꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯒꯣ ꯊꯣꯏꯅꯨꯒꯗꯤ ꯌꯥꯏꯁꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯊꯥꯖꯃꯥꯟꯕꯤꯅ ꯌꯥꯔꯒꯗꯤ ꯃꯆꯥꯅꯨꯄꯥꯅ ꯀꯝꯗꯧꯕ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯟꯕꯗꯨꯒ ꯇꯥꯏꯑꯣꯟꯅꯅ ꯊꯥꯖꯃꯥꯟꯕꯤꯅ ꯌꯥꯏꯁꯥꯗ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯒꯤ ꯈꯣꯡ ꯀꯣꯜꯂꯕꯁꯨ ꯑꯩꯗꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯑꯩ ꯑꯇꯥꯡ ꯁꯅꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤ." "ꯅꯆꯥꯅꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯀꯔꯝꯅ ꯄꯥꯈꯪ ꯑꯗꯨꯗ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ? ꯅꯨꯄꯥꯗꯣ ꯅꯪꯒꯨꯝꯕ ꯊꯃꯣꯏ ꯄꯤꯛꯄ ꯐꯠꯇꯕ ꯃꯤꯁꯛ ꯅꯠꯇꯦ, ꯉꯁꯤ ꯑꯩꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯆꯥꯅꯨꯄꯤ ꯑꯃ ꯎꯅꯕ ꯐꯪꯖꯔꯤꯕꯁꯦ ꯃꯥꯒꯤ ꯃꯄꯥꯟꯅꯅꯤ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ꯫ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯅꯛꯅ ꯂꯩꯅꯔꯒ ꯅꯣꯡꯃꯗ ꯐꯥꯎꯕ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕ ꯌꯦꯡꯕꯤꯕ꯭ꯔꯣ? ꯑꯗꯣ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ, ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯔꯤꯗꯅ, ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯩ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤ." "ꯌꯥꯔꯦ, ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏ ꯍꯣꯡꯂꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯇꯥꯡ ꯁꯅꯥꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ." ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯌꯥꯏꯁꯥ ꯊꯃꯣꯏ ꯀꯥꯏꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯥꯡ ꯁꯅꯥꯒ ꯊꯥꯖꯃꯥꯟꯕꯤꯒꯗꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯇꯥꯡ ꯁꯅꯥꯅ ꯃꯦꯂꯩ ꯁꯅꯥꯕꯨ ꯅꯨꯡꯁꯤꯅ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯈꯟꯗꯨꯅ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯃꯦꯂꯩ ꯁꯅꯥꯁꯨ ꯑꯇꯥꯡ ꯁꯅꯥꯕꯨ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯗ꯭ꯔꯤꯉꯩꯗ ꯊꯥꯖꯃꯥꯟꯕꯤꯕꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯇꯨꯀꯠꯆꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯥ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯐꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕꯁꯨ ꯃꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯨꯕꯅ ꯅꯤꯡꯉꯝꯗꯅ ꯊꯃꯣꯏ ꯀꯥꯏꯅ ꯂꯦꯟꯈꯤꯔꯝꯃꯤ꯫